Mayam Mukram Zari Don Improve Impact News ni ay Raj Nongthombam Manung Hutna Saturday Night Show da Mayam Butar Nokchari ngasigi edition asida lengsindur lebiriba guest asi kui Manipuri Miambu how ki bachahi kaya asida sahi almost decade ani sida Manipuri Miambu nohanduna laiba adum no yamna phagi puba ozagi saksi hek ubu matamda adum noingo phawba ngangtorpo khodimakta puningda noyan bangamba pelhan bangamba nohon bangamba adum laba koi yamna talent leiba actor comedian amani ladies and gentlemen put it together for Oja Joseph Oja Oja Joseph Putaranokcheri welcome to the show appreciate your joining ado Ojagi avatar hai tare ne Oja se Oja na tawbiriba thabakuri makse ko gi aha mata audio cassette adu gi hojikti video da su mu film da su adu ga sumang lela da su mayamna loina ubire Oja se phagi puba yamna talent level yam nuaiba mayam haron bang madum laba actor amani haiduna adu koja Ozagi swaina on screen da tare public domain du uriba kogi avatar se natabida saglon se natabida kogi Ozagi oiba personal oiba saglon hai tare madu khatang khangjage ngasigi thoromsi tanja logjarga adu han matada Oza sigi Oza se kumaina horokhibage Ozagi angang odegi laik la chu tamakpa kairu lekai gi imung manungi hai tare ne kitang horokpam wari kitang libi Oza she Nongthombam da pok pani 1970 February gitang kungama thoi thang janamit kinumidang pung taragama thoi da pung juni video da dumana pok pani aduga she babana nupi ani thi ima handa macha ningon ahum aduga piba ahum lei aduga akhoi gi ima da ningon ani aduga makha da ai aina atomani aduga ai angang yamna pi nge matamda ai mission school da tame Nongthombam da Thambal school haina mission school lei aduda ai class 5 phawba tame aduga matungda moirang da mission school siki amuk mathakse LCM high school haina Dr. Christian Modern High School haina mudai aduda mukchat ka dawsi mana moirang phawba chatpase thanda pokpani na gari da chatpagi hujiki matam gi van chatpa khotpasi natabani na adugi gari da chatpadu mana nuai tabagi aije amu thabi de aduna amu Nongthombam High School da amu tame aduga chahi class 8 tagi 9 ka ba phawba dang tame okay makha tamdre ganoda high school sida high school sida adudagi se khoi nupi ama dagi ena yam nungsiba nupi se aduga nupi sina ai si nungsi haina khallaga leiba haitare okay aduga nungsibra nungsidoro di khangdaba azana di nungsi ne khanjaba aduga last ai se Johnson Higher Secondary ga Ramampang sida entrance yaure like tamge na aduga Johnson Higher Secondary da ai si khalle adu like tamna na ba mu pa kai ka loina shem trang nong sembolore aduga chana na ba tawkan nupi si unare unaganda nupi si aigi da mukta lepaga laini hayu aisu haige aduga akhoi ni lu homu numita thengna si gana numaina tawkan nupi si di aibu ki bagi yabo eram bai tare adana mana adudi hai ngamde haibadagi si tholaga adudagi guli chabi Fensidai ga thakpi ganga thaksin bi yu thaksin bi churup thakpi ko ngau hai ge ji paya chabi chahi ani mukse pra school ka ba lepaga lei okay class 11 12 pangpi matang se na te class 9 ka ga do chahi adu Johnson Higher Secondary class 8 ta tam ga dam ne 9 ka ga do chahi da hanjila class 8 ta tam ga do adu metric tha dine marak to adudagi ivai mana is a lota project mana headmaster oiba English medium the high school ama kom kairap high school ana aduda mana min chanbiraga mana is metric thai the metric ki matung adudagi ni aina gyan parisa aro ozana jita bi boda ozada ki bagi ya le rami hai ji oza adum anga on ngedi khitang thina le rak pajala na te fagi si phagi to mi ama
ꯑꯣꯏꯔꯛꯀꯗꯕꯁꯤ ꯑꯩꯅꯗꯤ ꯈꯪꯗꯕ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯐꯥꯒꯤꯁꯤ ꯌꯥꯎꯔꯒ ꯂꯥꯛꯄ ꯑꯗꯨꯒꯤ ꯄꯣꯠꯊꯝꯐꯝ ꯆꯥꯅ ꯊꯝꯕ ꯍꯩꯇꯕ ꯃꯇꯝ ꯑꯣꯏꯕ ꯑꯗꯨꯅ ꯀ꯭ꯂꯥꯁꯇ ꯂꯩꯔꯤꯕ ꯅꯨꯄꯤ ꯏꯃꯥꯟꯅꯕ ꯀꯩꯀꯥ ꯃꯌꯥꯝ ꯂꯣꯏꯅꯔꯤꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯃꯤ ꯎꯁꯤꯠꯇꯕꯒ ꯃꯥꯟꯕ ꯈꯨꯝꯗꯣꯔꯛꯄ ꯀꯩꯗꯧꯕ ꯑꯣꯖꯥꯅ ꯋꯥ ꯑꯃ ꯍꯪꯉꯁꯨ ꯆꯠꯆꯔꯒ ꯍꯥꯏꯗꯣꯔꯛꯄ ꯑꯗꯨꯒ ꯃꯃꯥꯡ ꯐꯝꯅꯅꯕ ꯌꯥꯝ ꯍꯣꯠꯅꯩ ꯀ꯭ꯂꯥꯁꯇ ꯃꯤ 50-60ꯒ ꯐꯝꯃꯦꯕ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯁꯤꯗ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯇꯝꯕ ꯃꯇꯝꯗ ꯑꯗꯨꯒ ꯃꯃꯥꯡ ꯐꯥꯟꯁꯤ ꯐꯝꯅꯅꯕ ꯍꯣꯠꯅꯕ ꯑꯗꯨꯗ ꯃꯃꯥꯡ ꯐꯥꯟ ꯇꯥꯟꯅꯕꯁꯦ ꯐꯥꯁ ꯀꯝ ꯐꯥꯁ ꯆꯥꯟꯁ ꯑꯗꯨꯗ ꯃꯃꯥꯡꯗ ꯐꯝꯅꯕ ꯍꯣꯠꯅꯕ ꯅꯨꯄꯤꯁꯤꯡꯗꯣ ꯊꯦꯡꯅꯒ ꯂꯥꯛꯄ ꯃꯣꯏꯒꯤ ꯁꯤꯗꯤ ꯃꯣꯏ ꯁꯣꯇꯣ ꯅꯠꯇꯦ ꯁꯤꯗꯤ ꯑꯗꯨꯅ ꯃꯣꯏꯁꯨ ꯊꯦꯡꯅ ꯂꯥꯛꯑꯗꯤ ꯃꯅꯤꯡꯗ ꯀꯥꯏꯅ ꯃꯣꯏꯒꯤ ꯐꯥꯟꯗꯒꯁꯨ ꯑꯩꯈꯣꯏꯅ ꯐꯝꯖꯤꯟꯕ ꯑꯩꯅ ꯂꯤꯗꯔ ꯑꯣꯏꯔꯨꯕ ꯑꯗꯨꯒꯤ ꯑꯗꯨꯒꯨꯝꯕꯁꯤꯡ ꯇꯧꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯐꯥꯒꯤꯃꯛ ꯇꯧꯔꯁꯨ ꯗꯣꯡ ꯗꯣꯡ ꯍꯥꯏꯕꯗꯨꯅ ꯃꯣꯏꯗ ꯉꯁꯥꯏꯒꯤ ꯃꯤ ꯎꯁꯤꯠꯇꯕ ꯃꯥꯟꯕꯒꯤ ꯑꯃ ꯂꯩꯕꯖꯥꯠꯅꯤꯗ ꯑꯗꯨꯒꯤ ꯀꯤꯕꯖꯥꯠꯅꯤ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯁꯦ ꯍꯥꯏꯇꯥꯔꯦ ꯑꯦꯖꯨꯀꯦꯁꯟꯁꯦ ꯀꯗꯥꯏꯐꯥꯎ ꯇꯧꯕꯤꯍꯧꯔꯤꯖꯥ ꯀ꯭ꯂꯥꯁ ꯑꯍꯥꯟꯕ ꯃꯦꯇ꯭ꯔꯤꯛ ꯊꯥꯕꯁꯤ ꯑꯩ ꯐꯦꯜ ꯑꯣꯏ ꯃꯅꯤꯄꯨꯔꯤꯗ ꯉꯁꯥꯏ ꯏꯪꯂꯤꯁ ꯃꯦꯗꯤꯌꯝꯗ ꯇꯝꯃꯛꯑꯒ ꯏꯃꯥꯅ ꯉꯁꯥꯏ ꯏꯪꯂꯤꯁ ꯃꯦꯗꯤꯌꯝ ꯁ꯭ꯀꯨꯜꯗꯨꯗ ꯊꯥꯕꯤꯗꯗꯅ ꯃꯅꯤꯄꯨꯔꯤ ꯃꯦꯗꯤꯌꯝ ꯊꯥꯕ ꯑꯗꯨꯒꯤ ꯉꯁꯥꯏ ꯃꯅꯤꯄꯨꯔꯤꯁꯤ ꯄꯥꯕ ꯊꯣꯛꯅꯅꯕ ꯑꯃꯨꯛ ꯍꯣꯠꯅꯔꯤꯉꯩ ꯃꯇꯝꯗꯨꯗ ꯑꯩꯉꯣꯟꯗ ꯑꯇꯩ ꯑꯃꯨꯛ ꯁꯣꯟꯖꯤꯜꯂꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯑꯦ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯃꯅꯤꯄꯨꯔꯤ ꯍꯥꯏꯕ ꯁꯕꯖꯦꯛꯁꯤꯗ ꯐꯦꯜ ꯑꯣꯏꯔꯦ ꯑꯍꯥꯟꯕꯁꯦ ꯑꯗꯣ ꯑꯅꯤꯁꯨꯕ ꯊꯥꯕꯗ ꯑꯩ ꯄꯥꯁ ꯇꯧꯋꯤ ꯑꯗꯨꯒ ꯃꯇꯝꯁꯤꯗ ꯅꯤꯡꯊꯧꯈꯣꯡ ꯀꯣꯂꯦꯖꯇ ꯑꯩ ꯑꯗꯨꯝ ꯃꯤꯡ ꯆꯜꯂꯤ ꯁ꯭ꯋꯥꯏꯗ ꯏꯝꯐꯥꯜꯗ ꯀꯩꯗ ꯂꯥꯛꯑꯒ ꯑꯗꯨꯒꯤ ꯇꯝꯕꯒꯤ ꯀꯩꯅꯣꯗ ꯂꯩꯇꯦ ꯑꯗꯨꯒ ꯏꯃꯥꯒ ꯑꯩꯒ ꯂꯩꯃꯤꯟꯅꯕ ꯏꯄꯥ ꯌꯥꯎꯗꯅ ꯂꯩꯃꯤꯟꯅꯕꯅꯤꯅ ꯏꯃꯥꯒꯤ ꯑꯋꯥꯕ ꯀꯩꯅꯣꯁꯤ ꯈꯪꯕ ꯍꯧꯔꯛꯑꯦ ꯑꯗꯨꯗꯒꯤ ꯏꯃꯥꯒꯤ ꯃꯇꯦꯡ ꯁꯨꯝ ꯄꯥꯡꯕ ꯀꯩꯀꯥ ꯁꯨꯝ ꯍꯧꯔꯛꯑꯦ 11 ꯀ꯭ꯂꯥꯁ ꯇꯝꯕ ꯃꯇꯝꯁꯤꯗꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯃꯌꯥꯡ ꯇꯥꯟꯕꯒꯤ ꯀꯔꯤꯒꯤ ꯀꯟꯅ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯦ ꯁꯝ ꯀꯛꯑꯦ ꯅꯤꯡꯊꯧꯈꯣꯡꯗ ꯁꯝ ꯀꯛꯑꯦ ꯑꯌꯨꯛꯇ ꯑꯗꯨꯒ ꯃꯇꯝꯁꯤꯗ ꯑꯩ LDAꯗ ꯂꯣꯛꯇꯥꯛ ꯗꯤꯕꯦꯂꯞꯃꯦꯟ ꯑꯣꯊꯣꯔꯤꯇꯤꯁꯤꯗ ꯑꯩ ꯄꯥꯏꯔꯛꯃꯦꯟ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯦ ꯑꯗꯨ ꯀꯣꯂꯦꯖ ꯀꯥꯅ ꯍꯧꯖꯤꯛꯀꯤ LDAꯒꯤ ꯊꯕꯛꯁꯤ ꯎꯕ ꯑꯗꯨꯗ ꯏꯃꯥ ꯅꯥꯕ ꯃꯇꯝ ꯑꯣꯏꯕ ꯑꯗꯨꯗ ꯑꯩꯁꯦ ꯑꯣꯇꯣ ꯊꯧꯔꯒ ꯉꯁꯥꯏꯒꯤ ꯅꯣꯡꯃꯒꯤ ꯊꯨꯝ ꯆꯤꯅꯤ ꯊꯥꯎ ꯑꯁꯤ ꯗꯔꯀꯥꯔ ꯂꯩꯔꯛꯄꯗꯣ ꯏꯃꯥ ꯀꯩꯊꯦꯜꯗ ꯐꯝꯃꯒ ꯑꯩꯈꯣꯏꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯃꯒ ꯍꯣꯠꯅꯔꯛꯄꯅꯤ ꯑꯗꯨꯅ ꯏꯃꯥꯒꯤ ꯀꯩꯊꯦꯜ ꯊꯣꯛꯄꯒꯤ ꯄꯩꯁꯥꯗꯨ ꯂꯩꯔꯛꯇꯕꯗꯨꯗ ꯑꯩꯁꯦ ꯑꯣꯇꯣꯗ ꯊꯧꯔꯦ ꯑꯗꯨꯒ ꯀꯣꯂꯦꯖꯁꯨ ꯑꯗꯨꯝ ꯀꯥꯕ ꯑꯗꯨꯗ LDAꯒꯤ ꯊꯕꯛꯁꯨ ꯎꯔꯛꯄꯗ ꯁꯤꯗꯩꯁꯤꯗ ꯑꯣꯏꯅ ꯆꯪꯕꯅ ꯐꯔꯅꯤꯅ ꯏꯃꯥꯒ ꯆꯠꯃꯤꯟꯅꯔꯒ ꯂꯣꯛꯇꯥꯛ ꯗꯤꯕꯦꯂꯞꯃꯦꯟ ꯑꯣꯊꯣꯔꯤꯇꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯐꯥꯏ ꯔꯤꯇꯤꯌꯔ ꯑꯃ ꯂꯩꯔꯝꯃꯦ ꯅꯝꯕꯤꯌꯥꯔꯅ ꯃꯉꯣꯟꯗ ꯆꯠꯂꯒ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯒ ꯑꯗꯨꯒ ꯃꯥꯅ ꯍꯥꯞꯄꯤꯔꯒ ꯑꯗꯨꯃꯥꯏꯅ 1993ꯒꯤ ꯗꯤꯁꯦꯝꯕꯔꯗꯅꯤ ꯆꯪꯕꯗꯣ ꯑꯗꯨꯕꯨ 94ꯒꯤ ꯖꯅꯋꯥꯔꯤꯗ ꯑꯗꯨꯝ ꯀꯩꯅꯣ ꯄꯥꯜꯂꯤ ꯏꯐꯦꯛꯁꯦ ꯑꯗꯨꯗ 94ꯒꯤ ꯖꯅꯋꯥꯔꯤꯗꯒꯤ ꯑꯗꯨꯝ ꯃꯥꯒꯤ LDAꯗ ꯇꯣꯂꯣꯞ ꯑꯄꯤꯛꯄ ꯃꯥꯗ ꯇꯧꯔꯒ ꯂꯥꯛꯄꯅꯤ 94ꯗꯒꯤ ꯇꯣꯂꯣꯞ ꯄꯥꯟꯕ ꯍꯧꯔꯦꯕ ꯍꯣꯏ ꯑꯗꯨꯒ ꯑꯩ ꯃꯇꯝꯗꯨꯗ ꯑꯩ 11 ꯀ꯭ꯂꯥꯁ ꯂꯣꯏꯕꯈꯛ ꯉꯥꯏꯔꯤ ꯊꯕꯛ ꯆꯪꯕꯗꯣ ꯑꯗꯨꯅ ꯊꯕꯛ ꯀꯥꯅ 12 ꯐꯥꯎꯗꯤ ꯇꯝꯃꯦ ꯑꯗꯨꯒ ꯆꯍꯤ 2-3 ꯑꯃꯨꯛ ꯂꯦꯞꯄꯦ ꯑꯗꯨꯒ ꯑꯩ VSC ꯂꯣꯏꯊꯣꯛꯄꯅ ꯐꯅꯤꯗ ꯍꯥꯏꯅ ꯃꯤꯡ ꯆꯟꯁꯤꯜꯂꯒ ꯀꯣꯂꯦꯖꯇ ꯑꯗꯨꯒ ꯁꯨꯝ ꯆꯠꯇꯣꯏ ꯇꯧꯔꯒ ꯑꯗꯨꯒ CI ꯀꯣꯂꯦꯖꯇ ꯊꯥꯏ ꯕꯤꯁꯅꯨꯄꯨꯔ CI ꯀꯣꯂꯦꯖꯇ ꯁꯦꯟꯇꯔ ꯇꯥꯏ ꯑꯗꯨꯗ ꯊꯥꯏ ꯑꯗꯨꯒ ꯑꯩ BA ꯐꯥꯎꯕꯗꯤ ꯂꯣꯏꯍꯧꯋꯤ ꯑꯗꯨꯒꯤ ꯇꯟꯖꯥꯗ ꯍꯥꯏꯇꯥꯔꯦ LDA ꯆꯪꯕꯒꯤ ꯑꯗꯒꯤ ꯀ꯭ꯂꯥꯁ 11-12ꯀꯤ ꯇꯟꯖꯥꯁꯤꯗ ꯑꯗꯨꯝ ꯑꯣꯖꯥꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯣꯃꯦꯗꯤꯒꯤ ꯀꯩꯅꯣꯁꯦ ꯂꯥꯛꯄ ꯑꯗꯨꯝ ꯍꯧꯔꯕ꯭ꯔꯥ ꯍꯥꯏꯗꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯊꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯨꯝꯕ ꯑꯦꯛ ꯇꯧꯕꯁꯦ ꯑꯗꯨꯝ ꯍꯧꯔꯕ꯭ꯔꯥ ꯑꯗꯨꯒꯤ ꯃꯃꯥꯡꯗꯒꯤ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯇꯕꯨꯗꯤ ꯑꯣꯖꯥꯅ ꯈꯔ ꯁꯨꯝ ꯇꯧꯕꯤꯔꯦ ꯍꯥꯏ ꯑꯗꯣ ꯑꯩꯁꯤ ꯆꯍꯤ 18ꯒꯨꯝꯕꯗ ꯑꯩ ꯁꯨꯔꯛꯄ ꯌꯥꯝ ꯅꯥꯒꯟꯕ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯃꯅꯤ ꯑꯅꯥꯕꯁꯤꯁꯨ ꯌꯥꯝ ꯆꯥꯎꯕ ꯅꯠꯇꯕ ꯈꯣꯡ ꯍꯥꯝꯕꯒꯨꯝꯕ ꯁꯤꯒꯨꯝꯕ ꯑꯣꯕꯒꯨꯝꯕ ꯁꯤꯒꯨꯝꯕꯒꯤ ꯃꯆꯥ ꯃꯁꯨꯁꯤꯗ ꯑꯁꯨꯝ ꯑꯩꯁꯦ ꯈꯔ ꯅꯥꯒꯟꯕ ꯄꯤꯕ ꯌꯥꯝ ꯅꯥꯒꯟꯕ ꯑꯗꯨꯒꯤ ꯃꯆꯥꯗꯨꯅ ꯑꯆꯧꯕ ꯑꯅꯥꯕꯗꯧꯅ ꯍꯧꯖꯤꯛꯐꯥꯎ ꯁꯤꯗ ꯈꯣꯡꯗꯒ ꯗꯥꯛ ꯂꯩ ꯁꯤꯕ ꯑꯗꯨꯗ ꯁꯤꯡꯂꯤ ꯊꯤꯕ ꯏ ꯀꯥꯞꯅꯅꯕ ꯑꯗꯨꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯨꯝꯕ ꯑꯅꯥꯕ ꯃꯆꯥꯁꯤꯅ ꯉꯁꯥꯏꯒꯤ ꯃꯁꯥꯒꯤ ꯁꯣꯟꯅ ꯑꯗꯨꯃꯥꯏꯅ ꯈꯔ ꯍꯧꯔꯛꯑꯦ ꯍꯥꯏ ꯑꯗꯨꯅ ꯑꯩ ꯆꯍꯤ 18 ꯁꯨꯕꯁꯦ ꯑꯩ ꯀꯨꯡꯐꯨ ꯁꯥꯟꯅꯩ ꯑꯗꯨꯒ ꯔꯦꯠ ꯕꯦꯟꯒ ꯐꯪꯉꯛꯄ ꯁ꯭ꯋꯥꯏꯗꯒꯤ ꯏꯃꯥꯅ ꯇꯣꯔꯅꯥꯃꯦꯟꯒ ꯆꯠꯄ ꯀꯩꯅꯣ ꯇꯧꯕꯁꯤ ꯃꯥꯅ ꯃꯊꯟ ꯄꯣꯛꯄꯅꯦꯅ ꯑꯗꯨꯒꯤ ꯑꯃꯨꯛ ꯊꯤꯡꯉꯛꯄꯗꯒꯤ ꯑꯩꯁꯦ ꯖꯒꯣꯏ ꯁꯥꯏ ꯂꯥꯏ ꯍꯔꯥꯎꯕꯗ ꯀꯔꯤꯗ ꯀꯜꯆꯔꯦꯜ ꯅꯤꯡꯊꯧꯈꯣꯡ ꯀꯜꯆꯔꯦꯜ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤꯗ ꯌꯥꯎꯔꯒ ꯑꯗꯨꯃꯥꯏꯅ ꯖꯒꯣꯏ ꯁꯥꯏ ꯖꯒꯣꯏ ꯁꯥꯕꯁꯤꯅ ꯗꯤꯁꯇ꯭ꯔꯤꯛ ꯂꯦꯚꯦꯜꯁꯤꯗ ꯐꯥꯔꯁ
ꯑꯗꯨꯝ ꯇꯥꯏ ꯁꯦꯀꯦꯟ ꯊꯥꯔꯠ ꯑꯗꯨꯒꯨꯝꯕ ꯇꯥꯕ ꯑꯃꯐꯥꯎ ꯌꯥꯎꯗꯦ ꯐꯥꯔꯁ ꯑꯗꯨꯝ ꯇꯥꯏ ꯑꯗꯨꯒ ꯁ꯭ꯇꯦꯠ ꯂꯦꯚꯦꯜꯁꯤ GP ꯀꯣꯂꯦꯖꯇ ꯇꯧꯏ 1992ꯗ ꯑꯣꯀꯦ ꯖꯒꯣꯏꯒꯤ ꯖꯒꯣꯏꯒꯤ ꯖꯨꯠ ꯐꯣꯛ ꯐꯦꯁꯇꯤꯚꯦꯜ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄ ꯃꯇꯝꯗ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯌꯥꯎꯔ ꯂꯥꯛꯄꯗꯨꯅ ꯁꯤꯗ GP ꯀꯣꯂꯦꯖꯁꯤꯗ ꯁ꯭ꯇꯦꯠ ꯂꯦꯚꯦꯜꯒꯤ ꯇꯧꯕ ꯃꯇꯝꯁꯤꯗ ꯑꯩꯁꯤ ꯊꯥꯔꯠ ꯐꯥꯎ ꯇꯥꯗꯕ ꯑꯗꯨꯗ ꯑꯩꯁꯤ ꯀꯞꯄꯤ ꯀꯞꯄꯒ ꯖꯔꯁꯁꯤꯡꯗꯨꯗ ꯈꯣꯏꯔꯝꯃꯦ ꯑꯗꯨꯒ ꯍꯪꯉꯦ ꯑꯣꯖꯥ ꯑꯩꯈꯣꯏꯁꯤ ꯀꯔꯤꯒꯤꯅꯣ ꯂꯧꯕ ꯉꯝꯗꯕꯁꯦꯅ ꯑꯗ ꯏꯕꯨꯡꯉꯣ ꯅꯣꯏ ꯖꯒꯣꯏ ꯁꯥꯕ ꯍꯩꯇꯕꯒꯤ ꯅꯠꯇꯦ ꯅꯣꯏꯅ ꯁꯥꯕ ꯖꯒꯣꯏꯗꯨ ꯂꯥꯟꯕꯒꯤꯅꯤ ꯑꯗꯨꯅ ꯅꯪꯅ ꯅꯈꯨꯠ ꯍꯥꯏꯔꯤꯗꯨ ꯀꯔꯤꯗꯧꯕ ꯍꯥꯏꯔꯤꯅꯣ ꯂꯩ ꯍꯦꯛꯀꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯩ ꯍꯦꯛꯄꯒꯤꯔ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯌꯦꯡꯉꯤꯕ ꯃꯤꯠꯇꯨꯅ ꯀꯗꯥꯏꯗꯅꯣ ꯀꯔꯤꯅꯣ ꯁꯤ ꯖꯒꯣꯏ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯑꯩꯅ ꯂꯦꯡꯉꯤ ꯑꯣꯜꯂꯤꯕ ꯈꯨꯗꯤꯡꯃꯛꯁꯤ ꯑꯥꯔꯊ ꯊꯣꯛꯀꯗꯕꯅꯤ ꯑꯗꯨ ꯅꯣꯏꯅ ꯁꯥꯔꯤꯕ ꯖꯒꯣꯏꯗꯣ ꯑꯗꯨꯗ ꯑꯥꯔꯊ ꯑꯃꯠꯇ ꯊꯣꯛꯇꯦ ꯑꯗꯨꯅꯅꯤ ꯑꯩ ꯖꯒꯣꯏ ꯑꯔꯥꯟꯕ ꯁꯥꯔꯒ ꯂꯩꯔꯝꯃꯦ ꯍꯥꯏꯕ ꯑꯗꯨꯗꯒꯤ ꯑꯩ ꯖꯒꯣꯏ ꯁꯥꯕ ꯊꯣꯛꯑꯦ ꯇꯣꯛꯑꯒ 1994ꯒꯤ ꯁꯤꯗ 93ꯗ ꯑꯣꯏꯒꯅꯤ ꯀꯩꯅꯣꯗ ꯐꯥꯔꯁ MRꯒꯤꯁꯤꯗ ꯇꯦꯂꯦꯟ ꯁꯣ ꯑꯃ ꯇꯧꯋꯦ ꯑꯗꯨꯗ ꯎꯠꯂꯦ ꯑꯗꯨꯒꯤ ꯃꯃꯥꯡꯗꯅ ꯀ꯭ꯋꯥꯀꯩꯊꯦꯜꯒꯤ ꯍꯣꯇꯦꯜ ꯑꯦꯛꯁꯂꯦꯟꯁꯤꯒꯤ ꯃꯊꯛꯁꯤꯗ ꯑꯣꯖꯥ MA ꯁꯤꯡ ꯀ꯭ꯋꯥꯀꯩꯊꯦꯜꯒꯤ ꯑꯣꯖꯥ MA ꯁꯤꯡꯅ ꯑꯣꯖꯥ ꯔꯣꯏꯅꯤ ꯀꯨꯃꯥꯔ ꯑꯗꯩ ꯅꯤꯡꯊꯧꯈꯣꯡꯒꯤ ꯇꯥꯃꯣ ꯀꯥꯄꯨꯔ ꯃꯣꯏꯈꯩꯁꯤ ꯇꯧꯔꯒ ꯃꯦꯗꯤꯌꯥ ꯀꯣꯔꯁ ꯑꯃ ꯇꯧꯔꯝꯃꯤ ꯑꯗꯨꯗ ꯑꯗꯨꯒꯤ ꯀ꯭ꯂꯣꯖꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯑꯩꯁꯤ ꯇꯥꯃꯣ ꯀꯥꯄꯨꯔꯅ ꯄꯨꯔꯛꯑꯒ ꯌꯥꯎꯁꯦꯅ ꯄꯨꯔꯛꯑꯦ ꯑꯗꯨꯗꯩꯗ ꯑꯩ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯄꯤꯌꯣꯅ ꯄꯤ ꯑꯗꯨꯗ ꯑꯩꯒꯤ ꯃꯤꯃꯤꯀ꯭ꯔꯤ ꯍꯨꯏ ꯍꯧꯗꯣꯡ ꯈꯣꯡꯕ ꯁꯦ ꯑꯩ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯄꯤꯁꯛ ꯄꯤꯛꯏꯉꯩꯗ ꯆꯍꯤ ꯀꯌꯥꯗꯒꯤ ꯑꯩꯁꯤ ꯃꯁꯤ ꯍꯩꯔꯛꯑꯦ ꯍꯥꯏꯕ ꯅꯤꯡꯁꯤꯡꯕ ꯉꯝꯗꯦ ꯑꯗꯨꯝ ꯑꯩꯅ ꯆꯥꯎꯔꯛꯄꯗ ꯑꯗꯨꯝ ꯌꯥꯎꯔꯒ ꯂꯥꯛꯄ ꯏꯁꯣꯔꯗꯒꯤ ꯄꯤꯕꯤꯔꯛꯄ ꯇꯦꯂꯦꯟꯅꯤ ꯑꯣꯀꯦ ꯂꯩꯀꯥꯏꯗ ꯈꯨꯜꯗ ꯀꯔꯤ ꯁꯨꯝ ꯊꯦꯡꯅꯕ ꯁꯥ ꯎꯆꯦꯛ ꯃꯌꯥꯝꯒꯤ ꯍꯣꯏ ꯑꯗꯨ ꯈꯣꯟꯖꯦꯜ ꯑꯗꯨꯝ ꯇꯝꯃꯒ ꯂꯥꯛꯄ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯗꯨꯗ 1992ꯒꯤꯗꯨꯗ ꯑꯗꯨꯝ ꯑꯣꯏꯅꯤꯅ ꯈꯜꯂꯦ ꯑꯗꯨꯗ ꯎꯠꯂꯦ ꯎꯠꯄꯗꯒꯤ ꯑꯣꯖꯥ ꯔꯣꯏꯅꯤ ꯀꯨꯃꯥꯔꯒ ꯑꯩꯈꯣꯏꯒꯤ ꯄꯨꯟꯅ ꯍꯧꯖꯤꯛꯀꯤ ꯐꯥꯔꯁ MRꯒꯤꯁꯤꯗ ꯇꯦꯂꯦꯟ ꯁꯣ ꯑꯃ ꯇꯧꯋꯦ ꯑꯗꯨꯗꯩ ꯑꯣꯖꯥ ꯔꯣꯏꯅꯤ ꯀꯨꯃꯥꯔꯁꯤ ꯊꯦꯡꯅꯔꯦ ꯍꯧꯖꯤꯛꯀꯤ ꯑꯣꯖꯥ MA ꯁꯤꯡꯒꯤꯁꯤꯗ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯇꯦꯂꯦꯟ ꯁꯣꯗꯨꯗ ꯔꯪꯒꯤꯂꯥꯜꯁꯨ ꯌꯥꯎꯍꯟꯁꯦꯅ ꯑꯃꯨꯛ ꯌꯥꯎꯍꯜꯂꯦ ꯑꯗꯨꯒ ꯑꯣꯖꯥ ꯔꯣꯏꯅꯤꯅ ꯅꯣꯛꯐꯗꯦ ꯇꯧꯁꯦꯅ ꯍꯧꯔꯛꯄꯗꯒꯤ 1994ꯒꯤ ꯁꯦꯞꯇꯦꯝꯕꯔ ꯑꯗꯨꯗ ꯅꯣꯛꯐꯗꯦꯁꯤ ꯐꯣꯡꯕꯅꯦꯕ ꯑꯗꯨꯗꯒꯤ ꯑꯗꯨꯃꯥꯏꯅ ꯁꯛ ꯎꯠꯄ ꯍꯧꯕꯁꯤ ꯅꯣꯛꯐꯗꯦꯅ ꯏꯍꯥꯟ ꯍꯥꯟꯅꯩ ꯅꯣꯛꯄꯗꯒꯤ ꯑꯍꯥꯟꯕ ꯑꯣꯗꯤꯑꯣ ꯀꯦꯁꯦꯠ ꯑꯣꯏꯅ ꯐꯣꯡꯗꯣꯏꯅꯦꯕ ꯑꯣꯀꯦ ꯑꯣꯗꯤꯑꯣ ꯅꯠꯇꯦ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯑꯗꯨꯝ ꯚꯤꯗꯤꯑꯣꯅ ꯍꯥꯜꯂꯤ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯚꯣꯂꯨꯝ 3 2 ꯂꯣꯏꯔꯒ 3 ꯑꯁ꯭ꯋꯥꯏꯗꯒꯤ ꯑꯃꯨꯛ ꯑꯣꯗꯤꯑꯣ ꯑꯃꯨꯛ ꯇꯧꯔꯛꯄꯅꯦ ꯑꯃꯨꯛ ꯇꯧꯔꯛꯄꯅꯤ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯅꯍꯥꯟ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯣꯗꯤꯑꯣ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯣꯗꯤꯑꯣꯁꯤꯅꯗꯤ ꯀꯥ ꯍꯦꯟꯅ ꯄꯣꯄꯨꯂꯔ ꯑꯣꯏꯈꯤꯕ ꯃꯇꯝꯗꯨꯗ ꯀꯩꯅꯣꯗ ꯌꯨꯝ ꯌꯨꯝꯗ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯒꯤ ꯄ꯭ꯂꯦ ꯇꯧꯅꯕꯁꯤ ꯋꯥꯏꯕ ꯅꯠꯇ꯭ꯔꯒꯗꯤ ꯌꯨꯝ ꯌꯨꯝꯗ ꯂꯩꯅꯗꯕꯅꯤꯅ ꯚꯤꯗꯤꯑꯣꯁꯨ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯆꯠꯂꯝꯃꯦ ꯄꯥꯜꯒꯤ ꯃꯇꯝꯁꯦ ꯁꯤꯗꯗꯤ ꯀꯦꯁꯦꯠ ꯆꯥꯛꯊꯣꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯇꯕ ꯑꯗꯨꯅ ꯋꯥꯏꯅꯕꯤ ꯄꯥꯔꯂꯔꯗ ꯆꯠꯂꯒ ꯋꯥꯏꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯨꯗ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯑꯣꯗꯤꯑꯣꯁꯤꯁꯨ ꯑꯃꯨꯛ ꯆꯥꯛꯊꯣꯛꯄꯒꯤ ꯀꯩꯅꯣꯁꯤꯗ ꯌꯥꯝꯅ ꯁꯦꯡꯗꯕ ꯅꯨꯡꯉꯥꯏꯇꯕ ꯍꯧꯖꯤꯛꯇꯤ ꯀꯝꯄ꯭ꯌꯨꯇꯔꯗ ꯆꯪꯉꯒ CD ꯑꯃ ꯇꯥꯛꯂꯥꯎ ꯆꯥꯛꯄꯁꯤ ꯆꯞ ꯃꯥꯟꯅꯅ ꯀ꯭ꯋꯥꯂꯤꯇꯤ ꯑꯗꯨꯝ ꯐꯪꯉꯤ ꯑꯗꯨꯅ ꯑꯣꯗꯤꯑꯣꯗ ꯆꯥꯛꯄ ꯌꯥꯗ꯭ꯔꯤꯕ ꯃꯇꯝꯗꯣ ꯑꯗꯨꯅ ꯃꯥꯔꯀꯦꯠꯁꯨ ꯌꯥꯔꯝꯃꯤ ꯑꯗꯨ ꯍꯧꯖꯤꯛꯁꯤꯗꯤ ꯅꯣꯛꯐꯗꯦꯁꯤ ꯃꯌꯥꯝꯗ ꯑꯣꯖꯥ ꯔꯣꯏꯅꯤ ꯀꯨꯃꯥꯔꯅ ꯆꯍꯤ ꯑꯃꯒꯨꯝꯕ ꯑꯁꯤ ꯑꯩꯈꯣꯏ ꯄꯤꯕ ꯃꯉꯣꯟꯗꯁꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛ ꯀꯥꯟꯅꯗꯦ ꯍꯧꯖꯤꯛ ꯀꯥꯟꯅꯔꯤꯁꯤꯗꯤ ꯀꯦꯁꯦꯠ ꯂꯥꯏꯕ꯭ꯔꯦꯔꯤ ꯇꯧꯔꯤꯕꯁꯤꯡꯁꯤꯗꯗꯤ ꯅꯣꯛꯐꯗꯦ ꯄꯤꯕ ꯀꯥꯟꯗ ꯃꯣꯏꯗ ꯈꯤꯇꯪ ꯀꯥꯟꯅꯩ ꯑꯗꯨ ꯑꯣꯖꯥ ꯔꯣꯏꯅꯤ ꯀꯨꯃꯥꯔꯗ ꯄꯩꯁꯥ ꯈꯖꯤꯛꯇꯪ ꯐꯪꯉꯤ ꯃꯥꯅ ꯐꯪꯉꯤꯕ ꯈꯖꯤꯛꯇꯪꯗꯨꯗꯤ ꯃꯥꯅ ꯅꯝꯕꯗ ꯑꯗꯒꯤ ꯃꯥꯅ ꯁꯀ꯭ꯔꯤꯞ ꯁꯦꯝꯕꯗ ꯀꯩꯗ ꯋꯥꯔꯤꯕꯗꯨꯒꯗꯤ ꯀꯔꯤꯝ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁꯁꯤꯡꯁꯨ ꯃꯉꯣꯟꯗꯒꯤ ꯄꯩꯁꯥ ꯂꯧꯕꯗꯨ ꯏꯀꯥꯏꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯅꯣꯛꯐꯗꯦ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥ ꯈꯛꯀꯤ ꯅꯠꯇꯦ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯅꯤꯅ ꯑꯗꯨꯅ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯍꯤꯡꯉꯤꯈꯩꯗꯤ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯈꯔ ꯇꯧꯔꯝꯕ ꯑꯗꯣ ꯍꯧꯖꯤꯛ ꯏꯁꯇ꯭ꯔꯤꯠ ꯄ꯭ꯂꯦꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯝ ꯑꯣꯖꯥꯒ ꯑꯩꯈꯣꯏ ꯇꯧꯔꯒ ꯆꯠꯂꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯩ ꯍꯧꯖꯤꯛ ꯆꯍꯤ 93ꯒꯨꯝꯕ ꯆꯪꯉꯛꯑꯦ ꯁꯤꯗ ꯑꯩꯈꯣꯏꯅ ꯏꯁꯇ꯭ꯔꯤꯠꯇꯒ ꯆꯠꯂꯒ ꯏꯁꯇ꯭ꯔꯤꯠ ꯁꯣꯒ ꯁꯥꯟꯅꯕꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯗꯗꯤ ꯏꯀꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄꯣꯄꯨꯂꯔꯤꯇꯤ ꯑꯗꯩ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯆꯍꯤ ꯃꯇꯥꯡꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯈꯟꯕ ꯌꯥꯏ ꯑꯗꯨꯕꯨ ꯅꯣꯛꯐꯗꯦꯒꯤ ꯑꯩꯈꯣꯏ ꯔꯪꯒꯤꯂꯥꯜ ꯔꯥꯖꯦꯟ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯂꯩꯔꯤꯁꯤꯡꯁꯤꯗ ꯑꯗꯨꯒꯤ ꯑꯣꯖꯥ ꯑꯩ ꯏꯌꯥꯝꯕ ꯀꯨꯕꯦꯔꯁꯤ ꯃꯥ ꯆꯍꯤ ꯋꯥꯡꯉꯦ ꯃꯥ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒ ꯆꯞ ꯃꯥꯟꯅꯩ ꯑꯉꯥꯡꯗꯧꯅ ꯃꯥ ꯑꯗꯨꯝ ꯊꯣꯛꯏꯁꯦ ꯁꯤꯗ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯍꯤꯡꯉꯤꯉꯩ ꯃꯇꯝꯗ ꯅꯣꯛꯍꯜꯂꯒ ꯉꯥꯏꯍꯥꯛ ꯅꯣꯛꯑꯒ
do pasha khara talaga do tor leigidabdu adu natana contribution khara toramba adu awareness piba program sing se sidi da khoina yawro chatlaga hujik su legal gi chatli legal awareness chatle ade RT gi chatle ade sanitation gi chatle swast bharat mission gi launch tawre mayam je nohon bhakatana tana koi miyam da awareness message am su yo lamba aduga ngak tang orga su masi koi leiribo koi real life ki awaba problem mayam se de khara do rasu ngak tang noai lamba hai tar ja adu jan takpi bada uza gi horok base koi mimicry to bodagi dum horen takpi re adu sanga gi han taromi hai adu sanga gi ozada hajar roy adu koi gi ozana ningsing bi bada hai tar any mimicry se kitang noai bi bang tang to bi mo ja nungai badi loinamak sai writer amana mana i basi loinamak nungai hena i director amana magi phajare hena pi banga tane adu utla kanda magi nungai to dudi babogna public ma kha bole adu leiriba me amma leiri dagi kitang lokhalaga aina konjel se kogi haiba asigi haudongi makon se masigi haiba si thokpa matam se thokpa singsi kwa khongba angang kappa asi singsi asidagi thoe ahamba dadi si haudongi konjel se asikha hana thokpani aduga sum sana sana waganda si tholakpani yana mse akogi tha ama ni daga ngairiba pokpa yam nauriba ngang amuna kapagi khonjel du hanai tobi pani tawsaki adaga koigi mathibong yam lawba maitai nganu ne mem haine ji pijari ge ok taba koi maitai nganu gi konjel si mukta hanjake aina mayam da hek phagi tawe akoina angang oringe da yam pi e matam sta kwak si yam khongi uje manipur gi mapan hek thokpa matam da di kwak mogi koina ga mayang kwak aina haiba jatu marang kain le marang kain le koi kwak si re leitre manipur da di koi gi musin mu ba kwak sigi makhal si yam hana di yam khongame aduga kwa khonga di aslai kai sida mi shi ke phato paum ta dong ala adu je tagan ba ga do su torami aduna aina manipur da leiriba mayam si praja mayam da kwa khonjel ta gidre haiba gi awa ba kari mata ganu joseph hek leiriba mo kai di kwa ki khonjel si sam tahan gi gani okay sumba konjel mayam je hatarane sumba mayam je tawbuda haidi anga wani sum tawre habne lekai da kari tawbuda mayam je asing bui oidana haidi asing bu orum do ining dana mayam khana ba adu mai kes ka dum lai bjala mai taw lei se hodung chikna base sida yamba sagi hodung chikna base yam toina aina hek sanai adur mau anobi lekai da lakpa sinje hana khangi bising dudi aine khangba adu hodung aseng bu chikna kan so joseph khange chalo kana toroga nalam daba adugi wari engonda lisilakpa adu yawi aduga mau anobi hek lakpa se ina lakna na ba sum tawkana no madi tei mama ma sagi man saksang da sak thongi is da ina hodung khonga khanghan khoi thongnau sida charong likhalak paneba ade de itei masina khujam je charang langthoka ja pungcho cholaga halaki unduna hodung chikna basi aina khara laikai da ga da yam toina tawre hodung la ba amana sagi hodung amom mama
ꯀꯣꯏꯕ ꯂꯥꯛꯄ ꯑꯗꯨꯗ ꯍꯧꯗꯣꯡ ꯂꯥꯕ ꯑꯃꯅꯁꯨ ꯅꯨꯡꯁꯤꯅꯕ ꯑꯅꯤꯁꯤ ꯑꯣꯖꯥ ꯔꯣꯍꯤꯅꯤ ꯀꯨꯃꯥꯔꯅꯁꯨ ꯑꯗꯨꯗꯒꯤ ꯋꯥꯔꯤ ꯑꯣꯏꯅ ꯁꯦꯝꯃꯒ ꯑꯇꯣꯞꯄ ꯂꯩꯀꯥꯏ ꯑꯃꯗꯒꯤ ꯍꯧꯗꯣꯡ ꯄꯥꯈꯪ ꯑꯃ ꯂꯩꯀꯥꯏ ꯁꯤꯃꯛꯇꯗꯒꯤꯁꯨ ꯍꯧꯗꯣꯡ ꯄꯥꯈꯪ ꯑꯃ ꯑꯗꯨꯒ ꯑꯅꯤ ꯈꯟꯅꯕ ꯂꯩꯀꯥꯏꯗꯒꯤ ꯁꯨꯡꯍꯦꯟ ꯍꯦꯟꯇꯣꯛꯇꯕ ꯈꯨꯗꯩꯗ ꯏꯁꯇ꯭ꯔꯤ ꯇꯛꯄ ꯃꯆꯟ ꯃꯆꯥꯅꯤꯒ ꯈꯪꯗꯕ ꯑꯗꯨꯒꯨꯝꯕ ꯍꯧꯗꯣꯡ ꯄꯥꯈꯪ ꯑꯃꯒ ꯆꯤꯛꯅꯕꯒꯤ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯒꯠꯄꯤ ꯑꯣꯖꯥ ꯔꯣꯍꯤꯅꯤ ꯀꯨꯃꯥꯔꯅ ꯑꯗ ꯍꯧꯗꯣꯡ ꯑꯅꯤꯁꯤ ꯑꯩꯅ ꯀꯣꯏꯔꯤꯕ ꯑꯩꯅ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯤꯁꯤꯗ ꯅꯪꯅ ꯍꯥꯏꯖꯤꯜꯂꯛꯄ ꯌꯥꯕ꯭ꯔꯥ ꯀꯃꯥꯟ ꯑꯣꯄꯟ ꯆꯦꯂꯦꯟꯖ ꯀꯥꯏꯅ ꯑꯅꯤꯗꯣ ꯈꯟꯅꯔꯛꯄꯅꯤꯗ ꯑꯗꯨꯃꯥꯏꯅ ꯉꯁꯥꯏꯒꯤ ꯂꯩꯀꯥꯏꯗꯨꯒꯤ ꯍꯧꯗꯣꯡ ꯄꯥꯈꯪ ꯂꯩꯀꯥꯏꯗ ꯁꯨꯡꯍꯦꯟ ꯍꯦꯟꯗꯣꯛꯇꯕꯗꯣ ꯑꯗꯨꯅ ꯑꯇꯣꯞꯄ ꯂꯩꯀꯥꯏ ꯄꯥꯈꯪꯗꯣ ꯌꯥꯝ ꯊꯤꯅ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯅ ꯈꯣꯠꯄꯤꯕꯗꯒꯤ ꯉꯥꯎꯔꯒ ꯆꯦꯜꯂꯀꯥꯟꯗ ꯉꯁꯥꯏꯒꯤ ꯌꯨꯝꯕꯨꯗꯨꯒꯤ ꯍꯨꯏꯅꯥꯎ ꯑꯃ ꯂꯩꯕꯖꯥꯠꯅꯤ ꯑꯗꯨ ꯍꯨꯏꯅꯥꯎꯗꯨꯅ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯑꯇꯣꯞꯄ ꯂꯩꯀꯥꯏꯒꯤ ꯍꯧꯗꯣꯡ ꯄꯥꯈꯪ ꯉꯥꯎꯔꯒ ꯆꯦꯜꯂꯛꯏꯗꯨꯗ ꯑꯃꯨꯛꯀ ꯈꯣꯡꯖꯤꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯇꯣꯏꯅ ꯈꯣꯡꯗꯕꯒꯤ ꯑꯗꯨꯃꯥꯏꯅ ꯂꯥꯛꯇꯅ ꯍꯨꯏꯅꯥꯎꯁꯤꯅ ꯑꯗꯨꯝ ꯈꯣꯡꯖꯤꯜꯂꯛꯄꯗꯨꯗ ꯍꯨꯏꯅꯥꯎꯗꯨꯒꯤ ꯃꯈꯖꯥꯏꯗꯨꯗ ꯑꯃꯨꯛ ꯍꯧꯗꯣꯡꯗꯨꯅ ꯆꯥ ꯂꯥꯎꯅ ꯈꯣꯡꯖꯤꯜꯂꯝꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯗ ꯍꯨꯏꯅꯥꯎꯗꯨꯅ ꯑꯌꯣ 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 ꯍꯥꯏꯅ ꯀꯞꯐꯧꯕꯖꯥꯠꯅꯤ ꯑꯗꯨꯗ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯥ ꯎꯆꯦꯛꯒꯤ ꯈꯣꯟꯖꯦꯜ ꯃꯌꯥꯝꯁꯦ ꯁꯥ ꯎꯆꯦꯛꯁꯤ ꯑꯣꯖꯥꯅ ꯑꯗꯨꯝ ꯃꯨꯟꯅꯒ ꯁꯨꯝ ꯌꯦꯡꯕꯤꯔꯛꯄ ꯖꯥꯠꯂ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯃꯣꯏꯒꯤ ꯈꯨꯈꯣꯡ ꯀꯩꯀꯥ ꯁꯨꯝ ꯌꯦꯡꯉꯤ ꯑꯗꯨꯒ ꯅꯣꯡꯃ ꯍꯧꯗꯣꯡꯅ ꯍꯛꯊꯤ ꯈꯟꯕꯒꯗꯤ ꯎꯕ ꯌꯥꯎꯔꯕ꯭ꯔꯥ ꯍꯛꯊꯤ ꯈꯟꯕꯁꯦ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯇꯣꯏꯅ ꯊꯦꯡꯅꯗꯕ ꯃꯑꯣꯡꯅꯦ ꯑꯗꯣ ꯑꯩꯗꯤ ꯍꯛꯊꯤ ꯈꯟꯕ ꯎꯔꯕꯅꯦꯕ ꯉꯁꯥꯏꯒꯤ ꯍꯧꯗꯣꯡ ꯂꯥꯕꯁꯤꯅ ꯑꯩꯈꯣꯏ ꯌꯨꯝꯁꯤꯗ ꯂꯩꯕ ꯍꯧꯗꯣꯡ ꯑꯃꯣꯝꯁꯦ ꯁꯤ ꯀꯣꯏꯕꯒꯤ ꯂꯥꯛꯄꯅꯦ ꯑꯗ ꯑꯩ ꯇꯨꯝꯊꯔꯦ ꯈꯔ ꯇꯨꯝꯊ ꯃꯥ ꯁꯨꯝ ꯈꯣꯡ ꯂꯥꯛꯑꯦ ꯁꯨꯝ ꯌꯦꯡꯕꯗꯣ ꯃꯥꯅ ꯁꯨꯝ ꯈꯣꯡꯉꯒ ꯁꯨꯝ ꯂꯥꯛꯀꯥꯟꯗꯨꯗ ꯑꯩꯅ ꯍꯦꯛ ꯌꯦꯡꯉꯨꯕ ꯇꯟꯖꯥꯗꯨꯗ ꯃꯥꯅ ꯍꯛꯊꯤ ꯈꯜꯂꯛꯄꯗꯨꯗ ꯎꯍꯧꯕꯅꯤ ꯍꯛꯊꯤ ꯈꯟꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥꯅ ꯑꯣꯖꯥꯒꯤ ꯑꯣꯕꯖꯔꯕꯦꯁꯟꯁꯤ ꯌꯥꯝꯅ ꯀꯤꯟ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯃꯆꯥ ꯑꯩꯈꯣꯏꯒꯤ ꯍꯨꯏ ꯍꯧꯗꯣꯡ ꯅꯠꯇ꯭ꯔꯒ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯁꯥ ꯎꯆꯦꯛ ꯃꯌꯥꯝꯁꯤ ꯃꯨꯟꯅ ꯌꯦꯡꯁꯤꯟꯕꯤꯕ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯃꯈꯣꯟ ꯃꯆꯥ ꯐꯥꯎꯕ ꯅꯨꯋꯥꯟꯁꯦꯁ ꯃꯌꯥꯝꯁꯤ ꯑꯣꯖꯥꯅ ꯀꯦꯠꯆ ꯇꯧꯔꯒ ꯃꯁꯤ ꯆꯞ ꯃꯥꯟꯅꯅ ꯑꯃꯨꯛ ꯔꯤꯄ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯕꯤꯔꯤꯁꯤ ꯌꯥꯝꯅ ꯇꯥꯡꯅ ꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯇꯦꯂꯦꯟꯠ ꯑꯃꯅꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯣꯖꯥꯒ ꯁꯥꯟꯅꯒꯗꯕ ꯋꯥꯔꯤ ꯃꯌꯥꯝ ꯂꯩꯖꯔꯤ ꯑꯗꯨ ꯃꯇꯥꯡꯁꯤꯗ ꯕ꯭ꯔꯦꯛ ꯃꯆꯥ ꯑꯃꯇ ꯂꯧꯖꯒꯦ ꯕ꯭ꯔꯦꯛꯇ ꯌꯥꯝ ꯊꯣꯟꯖꯔꯛꯀꯦ ꯏꯝꯄꯦꯛ ꯅ꯭ꯌꯨꯁ ꯃꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤ Welcome back. I am Manung Hutna Saturday Night Show ni aduga ngasigi show sida lengsen rula ibiriba koigi special guest asi Manipurgi saknairaba renowned actor cum comedian ni Oja Joseph ni adu oja mathang mamang da break mamang oja na tongan ba koi sao cheki khonjel mayam takpikre adu matung da oja takpi 1994 sida hujiki koigi nokphade ki video lakre adugo oja gi film haitar film se adum film dasu yaure leela dasu oja se multi talented haitar film da yaure leela da yaure audio da yaure video da yaure loina makta yaure koja even music video da bahut thengna jare oja ki adu oja film se adum hawbade adum haidi nokpade ga adum parallel oina adum lakmina bra na traga chahi amakak kale okay
1994 September da Nokfade release tawre aduga 1995 ta Bright film da koi tamo tran hisnam na amuk pusin biraga kana ga hingogani haiba cinema si tamo Vishwamitra na villain toba aduga sima na heroine na tobane aduda ihan hana ishe aduda yawi ꯑꯗꯨꯒꯤꯗꯤ ꯑꯣꯗꯤꯁꯟꯒꯨꯝꯕ ꯇꯧꯔꯒ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯣꯖꯥ ꯇꯧꯗꯤ ꯃꯥ ꯍꯥꯟꯅꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯣꯛꯐꯗꯦꯒꯤꯗꯨ ꯎꯔ ꯂꯩꯔꯕꯅꯤꯅ ꯎꯔꯒ ꯂꯩꯕ ꯑꯗꯨꯒ ꯑꯣꯖꯥ ꯔꯣꯏꯅꯤ ꯀꯨꯃꯥꯔꯒꯁꯨ ꯃꯣꯏꯁꯦ ꯁꯨꯝ ꯃꯔꯤ ꯑꯃ ꯁꯨꯝ ꯂꯩꯅꯅ ꯚꯤꯗꯤꯑꯣ ꯀꯩꯀꯥ ꯅꯣꯛꯐꯗꯦ ꯑꯍꯥꯟꯕ ꯇꯧꯕꯗꯨꯁꯨ ꯇꯥꯃꯣ ꯕꯤꯁ꯭ꯋꯥꯃꯤꯇ꯭ꯔꯁꯨ ꯌꯥꯎꯕꯤ ꯇꯥꯃꯣ ꯆꯥꯟꯁꯨ ꯌꯥꯎꯕꯤ ꯑꯗꯒꯤ ꯂꯩꯈꯤꯗꯕ ꯏꯌꯥꯝꯕ ꯃꯪꯒꯤ ꯃꯈꯣꯏ ꯃꯌꯥꯝꯁꯦ ꯍꯥꯟꯅꯒꯤ ꯈꯔ ꯈꯔꯁꯨ ꯁꯨꯝ ꯂꯣꯏꯅꯔꯝꯕꯁꯤꯡꯁꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯅꯣꯛꯐꯗꯦꯒꯤ ꯃꯃꯜ ꯋꯥꯟꯗꯨꯗ ꯃꯣꯏꯁꯨ ꯑꯗꯨꯃꯥꯏꯅ ꯌꯥꯎꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯑꯣꯖꯥ ꯑꯗꯨꯗꯒꯤ ꯁꯦꯂꯨꯂꯣꯏꯠ ꯍꯥꯏꯗꯤ ꯁꯦꯂꯨꯂꯣꯏꯠꯇ ꯑꯩ ꯅꯤꯄꯥꯟꯒꯨꯝꯕ ꯌꯥꯎꯕ ꯑꯣꯀꯦ ꯁꯦꯂꯨꯂꯣꯏꯠ ꯅꯤꯄꯥꯟꯒꯨꯝꯕ ꯌꯥꯎꯕ ꯐꯪꯍꯧꯋꯤ ꯑꯗꯣ ꯃꯁꯤꯡ ꯑꯩꯅ ꯐꯖꯅ ꯈꯪꯍꯧꯕꯁꯤ ꯁꯤꯅꯦꯃꯥ ꯑꯩꯅ ꯌꯥꯎꯔꯛꯄꯗ ꯃꯁꯤꯡ ꯑꯁꯨꯛ ꯐꯥꯎꯗꯤ ꯌꯥꯎꯔꯛꯑꯦ ꯀ ꯈꯪꯉꯝꯕꯁꯦ ꯁꯦꯂꯨꯂꯣꯏꯠ ꯅꯤꯄꯥꯟꯗꯣ ꯑꯗꯨꯗꯤ ꯈꯪꯉꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯗꯤꯖꯤꯇꯦꯜ ꯂꯥꯛꯄꯗꯒꯤꯗꯤ ꯁꯤꯅꯦꯃꯥ ꯃꯁꯤꯡꯒꯨꯝꯕ ꯑꯁꯤ ꯀꯌꯥ ꯊꯤꯗꯦ ꯑꯗꯨꯒ ꯃꯁꯤꯡꯁꯤ ꯀꯔꯝꯍꯥꯏꯅ ꯊꯤꯈꯤꯗꯒꯦ ꯍꯥꯏꯗ ꯃꯃꯤꯡ ꯄꯜꯂꯒ ꯑꯥꯔꯇꯤꯁꯁꯤꯡ ꯑꯇꯩ ꯑꯗꯨꯃꯥꯏꯅ ꯑꯩ ꯍꯥꯏꯖꯔꯔꯣꯏꯒꯦ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯁꯨꯝ ꯃꯁꯤꯡꯗ ꯁꯤꯅꯦꯃꯥ ꯑꯩ ꯑꯁꯨꯛ ꯌꯥꯎꯔꯛꯑꯦ ꯆꯥꯝꯃꯒ ꯑꯁꯨꯛ ꯁꯨꯔꯦ ꯀꯥꯏꯅ ꯆꯥꯝꯃꯒ ꯃꯉꯥ ꯁꯨꯔꯦꯒ ꯍꯥꯏꯁꯤꯗ ꯃꯁꯥꯗ ꯄ꯭ꯔꯥꯎꯗꯅꯦꯁ ꯑꯃ ꯎꯕ ꯐꯪꯉꯤ ꯑꯗꯨꯗꯤ ꯃꯁꯤꯡꯗꯒꯤ ꯃꯣꯏꯒꯤ ꯆꯥꯎꯊꯣꯛꯄ ꯄꯣꯡꯊꯣꯛꯄ ꯁꯤꯒꯨꯝꯕꯁꯤ ꯃꯁꯤꯡꯗꯒꯤꯒꯁꯨ ꯂꯩꯕ ꯃꯥꯜꯂꯦ ꯑꯗꯨꯅ ꯆꯍꯤ ꯑꯃꯗ ꯑꯩ ꯁꯤꯅꯦꯃꯥ ꯌꯥꯝꯗ꯭ꯔꯕꯗ ꯑꯅꯤ ꯑꯃ ꯑꯍꯨꯝ ꯑꯃ ꯌꯥꯎꯏ ꯍꯥꯏꯅ ꯏꯆꯝ ꯆꯝꯅ ꯑꯗꯨꯃꯥꯏꯅ ꯂꯩꯕꯗꯨꯅ ꯐꯕ ꯃꯥꯜꯂꯦ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯅ 2012-13 ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗ ꯑꯩ ꯑꯗꯨꯒꯤ ꯆꯍꯤ ꯑꯃꯗ ꯁꯤꯅꯦꯃꯥ ꯑꯍꯨꯝ ꯃꯔꯤ ꯑꯗꯨꯃꯥꯏꯅ ꯌꯥꯎꯔꯒ ꯂꯥꯛꯑꯦ ꯑꯗꯨ 2012-13 ꯑꯁꯤꯒꯤ ꯃꯈꯥ ꯍꯧꯖꯤꯛ ꯐꯥꯎꯕꯗꯗꯤ ꯆꯍꯤ ꯑꯃꯗ ꯁꯤꯅꯦꯃꯥ ꯑꯃꯒꯨꯝꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯑꯗꯨꯒ ꯑꯣꯖꯥ ꯍꯥꯏꯔꯤꯕ ꯁꯤꯅꯦꯃꯥꯁꯤꯡꯁꯤꯗ ꯐꯤꯂꯝꯁꯤꯡꯁꯤꯗ ꯑꯣꯖꯥꯒꯤ ꯔꯣꯜꯁꯤ ꯑꯗꯨꯝ ꯀꯣꯃꯤꯛ ꯔꯣꯜ ꯑꯣꯏꯅ ꯑꯗꯨꯝ ꯑꯣꯏꯕꯤꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯔꯣꯜꯁꯤꯡ ꯍꯥꯏꯇꯥꯔꯦ ꯁꯤꯔꯤꯌꯁ ꯔꯣꯜꯕꯨ ꯑꯣꯏꯔꯣ ꯍꯥꯏꯗꯤ ꯀꯣꯃꯤꯛ ꯅꯠꯇꯕꯗ ꯅꯠꯇ꯭ꯔꯒ ꯚꯤꯂꯤꯟꯒꯤ ꯔꯣꯜ ꯑꯗꯨꯝ ꯂꯩꯕꯤꯈꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯣꯖꯥ ꯑꯗꯨꯝ ꯑꯣꯖꯥꯒꯤ ꯑꯌꯥꯝꯕ ꯁꯤꯅꯦꯃꯥꯗ ꯑꯩ ꯅꯨꯡꯉꯥꯏꯕꯗꯒꯤ ꯁꯨꯃꯥꯡ ꯂꯤꯂꯥꯗꯁꯨ ꯑꯗꯒꯤ ꯁꯤꯅꯦꯃꯥꯗꯁꯨ ꯐꯥꯒꯤꯒꯤ ꯀꯦꯔꯦꯛꯇꯔꯁꯦ ꯁꯦꯝꯕ ꯃꯇꯝꯗ ꯃꯤꯅꯥꯏꯒ ꯑꯗꯨꯒ ꯀꯣꯟꯁꯇꯦꯕꯜꯒ ꯑꯁꯤꯒꯨꯝꯕꯗ ꯑꯌꯥꯝꯕ ꯁꯦꯝꯃꯤ ꯑꯗꯨꯅ ꯑꯩꯅ ꯍꯦꯛ ꯐꯥꯒꯤ ꯇꯧꯋꯦ ꯃꯤꯅꯥꯏꯒꯤ ꯀꯦꯔꯦꯛꯇꯔ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯁꯥꯔꯣꯏ ꯑꯗ ꯑꯩꯅ ꯍꯦꯛ ꯂꯛꯅꯩ ꯑꯗꯨꯃꯥꯏꯅ ꯑꯌꯥꯝꯕ ꯐꯥꯒꯤꯒꯤ ꯀꯩꯅꯣꯁꯤ ꯑꯗꯨꯃꯥꯏꯅ ꯄꯨꯕꯤꯔ ꯂꯥꯛꯑꯦ ꯃꯆꯦꯠꯇ ꯑꯌꯥꯝꯕ ꯀꯩꯅꯣ ꯇꯧꯔꯒ ꯂꯥꯛꯑꯦ ꯚꯥꯕꯣꯛꯁꯤꯡꯁꯤꯁꯨ ꯈꯪꯗꯦ ꯃꯆꯦꯠꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯁꯨ ꯃꯥꯜꯂꯦ ꯑꯗꯨꯒ ꯀꯪꯂꯥ ꯀꯔꯕꯥꯔ ꯁꯤ ꯚꯤꯂꯦꯟꯒꯤ ꯔꯣꯜꯅꯦ ꯍꯥꯏꯅ ꯈꯜꯂꯦ ꯑꯩꯅ ꯃꯗꯨ ꯀꯪꯂꯥ ꯀꯔꯕꯥꯔꯁꯤꯗ ꯌꯥꯝꯅ ꯃꯤꯌꯥꯝꯅ ꯁꯛꯁꯦꯁ ꯑꯣꯏꯅ ꯌꯦꯡꯕꯤꯈꯤ ꯑꯗꯨꯒ ꯅꯣꯛꯅ ꯀꯃꯤꯛꯁꯨ ꯇꯧꯕ ꯚꯤꯂꯦꯟꯁꯨ ꯇꯧꯕꯁꯤ ꯍꯧꯖꯤꯛꯀꯤ ꯀꯪꯂꯥ ꯀꯔꯕꯥꯔ ꯑꯗꯨꯒ ꯁꯦꯔꯤꯌꯁ ꯄ꯭ꯂꯦ ꯑꯃ ꯑꯅꯤꯅꯤ ꯃꯔꯤꯑꯅ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯑꯦ ꯕꯤ ꯁꯤꯒ ꯄꯨꯊꯣꯛꯈꯤꯕ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯍꯥꯏꯕ ꯁꯨꯃꯥꯡ ꯂꯤꯂꯥ ꯄꯨꯊꯣꯛꯄ ꯏꯅꯥꯎ ꯑꯥꯔ ꯀꯦ ꯃꯣ ꯁꯤꯡꯖꯃꯩꯒꯤ ꯃꯥꯅ ꯑꯅꯤꯅꯤ ꯃꯔꯤꯁꯤ ꯑꯩꯅ ꯑꯩꯉꯣꯟꯗ ꯁꯦꯝꯒꯅꯨ ꯑꯇꯣꯞꯄ ꯍꯦꯔꯣꯁꯤꯡꯗ ꯁꯦꯝꯃꯨ ꯍꯥꯏꯗ ꯃꯥꯅ ꯑꯩꯒꯤ ꯂꯨꯛꯁ ꯀꯩꯀꯥꯁꯤꯗ ꯃꯥꯅ ꯑꯗꯨꯝ ꯎꯖꯔꯒ ꯂꯩꯕ ꯃꯥꯒꯤ ꯑꯦ ꯕꯤ ꯁꯤꯗꯨꯗ ꯑꯩꯅ ꯂꯧꯈꯤꯕ ꯀꯦꯔꯦꯛꯇꯔꯁꯦ ꯃꯥꯅ ꯊꯝꯕꯗꯨꯒ ꯏꯕꯥꯅꯤ ꯂꯣꯏꯅꯔꯛꯑꯀꯥꯟꯗꯗꯤ ꯑꯁ ꯃꯥꯁꯦ ꯑꯁꯤꯗ ꯑꯣꯏꯅ ꯄꯤꯔꯝꯕꯅ ꯑꯩꯅ ꯐꯕꯖꯥꯠꯅꯤ ꯈꯣꯠꯂꯦ ꯃꯥꯅ ꯈꯟꯖꯕ ꯑꯗꯨꯗ ꯃꯥꯅ ꯑꯅꯤꯅꯤ ꯃꯔꯤꯁꯤ ꯁꯦꯝꯕꯅꯤ ꯑꯗꯣ ꯀꯌా ꯀꯟꯅ ꯁꯛꯁꯦꯁ ꯑꯣꯏꯈꯤꯗꯦ ꯑꯗꯨꯒ ꯌꯨꯝꯗ ꯌꯦꯡꯕ ꯚꯥꯕꯣꯛꯁꯤꯡꯅ ꯅꯨꯡꯉꯥꯏ ꯁꯨꯝ ꯍꯥꯏꯔꯛꯄ ꯉꯁꯤꯐꯥꯎꯗ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯛꯄꯗꯤ ꯌꯥꯎꯗꯦ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯉꯁꯥꯏ ꯁꯤꯅꯦꯃꯥ ꯍꯣꯜꯗ ꯌꯦꯡꯉꯤꯕ ꯚꯥꯕꯣꯛꯁꯤ ꯍꯧꯖꯤꯛꯇꯤ ꯈꯔ ꯇꯣꯡꯉꯥꯜꯂꯦ ꯚꯥꯕꯣꯛꯀꯤ ꯃꯈꯜꯁꯦ ꯑꯗꯨꯅ ꯐꯥꯒꯤ ꯇꯧꯒꯅꯤꯅ ꯈꯜꯂꯛꯑꯒ ꯐꯥꯒꯤ ꯇꯧꯔꯛꯇꯕꯗꯨꯗ ꯃꯣꯏꯗ ꯈꯤꯇꯪ ꯑꯗꯨꯃꯥꯏꯅ ꯂꯩ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯁꯤꯅꯦꯃꯥꯁꯤꯡ ꯌꯦꯡꯀꯥꯟꯗ ꯀꯦꯔꯦꯛꯇꯔ ꯁꯥꯎꯠꯀꯤ ꯀꯩꯅꯣꯁꯤꯡꯁꯦ ꯊꯥꯒꯠꯄ ꯌꯥꯏ ꯃꯣꯏꯒꯤ ꯁꯦꯝꯕꯤꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯦ ꯀꯃꯦꯗꯤꯌꯟꯁꯤ ꯀꯦꯔꯦꯛꯇꯔꯁꯤꯡꯁꯤ ꯇꯣꯉꯥꯟꯕ ꯀꯦꯔꯦꯛꯇꯔꯗ ꯁꯦꯝꯃꯤ ꯃꯣꯏꯁꯦ ꯁꯦꯔꯤꯌꯁ ꯀꯃꯦꯗꯤ ꯑꯗꯨꯝ ꯇꯧꯍꯜꯂꯤ ꯁꯤꯒꯤ ꯁ꯭ꯇꯥꯏꯜꯁꯤ ꯌꯥꯝ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯅ ꯁꯣꯟꯕꯅꯔꯥ ꯑꯩꯈꯣꯏꯒꯤ ꯔꯥꯏꯇꯔꯁꯤꯡꯅ ꯁꯣꯟꯕꯒꯤꯔꯥ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯚꯥꯕꯣꯛꯀꯤ ꯃꯤꯠꯌꯦꯡ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯤ ꯂꯩꯕꯅꯣ ꯑꯗꯨꯗꯤ ꯑꯩ ꯍꯥꯏꯕ
ngamdre ꯑꯗꯣ ꯑꯣꯖꯥ ꯕ꯭ꯔꯦꯛꯀꯤ ꯃꯃꯥꯡꯗ ꯑꯣꯖꯥꯅ ꯑꯩꯈꯣꯏꯒꯤ ꯁꯥ ꯎꯆꯦꯛꯀꯤ ꯃꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯗꯨꯝ ꯏꯁꯥꯗ ꯌꯥꯎꯔꯛꯑꯕ ꯈꯣꯟꯖꯦꯜ ꯃꯌꯥꯝ ꯑꯃꯗꯤ ꯑꯣꯖꯥꯅ ꯑꯩꯈꯣꯏꯒꯤ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤ ꯑꯣꯗꯤꯌꯟꯁꯁꯤꯡꯗ ꯇꯥꯍꯟꯕꯤꯈ꯭ꯔꯦ ꯈꯔ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁꯄꯨ ꯑꯣꯏꯔꯣ ꯑꯦꯛꯇꯔꯕꯨ ꯑꯣꯏꯔꯣ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯑꯣꯏꯔꯣ ꯐꯤꯂꯝꯒꯤꯕꯨ ꯑꯣꯏꯔꯣ ꯑꯣꯖꯥꯅ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯃꯤ ꯃꯈꯜꯕꯨ ꯑꯣꯏꯔꯣ ꯑꯣꯖꯥꯅ ꯇꯣꯏꯅ ꯇꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤꯃꯤꯀ꯭ꯔꯤ ꯇꯧꯕꯤꯕ ꯂꯩꯔꯒꯗꯤ ꯈꯔꯁꯨ ꯑꯗꯨꯁꯨ ꯑꯃꯅꯤ ꯇꯧꯕꯤꯔꯝꯃꯣ ꯑꯇꯣꯞꯄ ꯃꯤꯒꯤ ꯈꯣꯟꯖꯦꯜ ꯁꯥꯕ ꯑꯗꯨꯒꯨꯝꯕꯗꯗꯤ ꯃꯤꯃꯤꯀ꯭ꯔꯤꯁꯤ ꯇꯧꯗꯦ ꯑꯣꯟꯂꯤ ꯁꯥ ꯎꯆꯦꯛꯀꯤ ꯈꯛꯇꯅꯤ ꯑꯗꯨꯒ ꯑꯩ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯗꯨꯅ ꯍꯨꯏ ꯍꯧꯗꯣꯡ ꯈꯣꯡꯕ ꯁꯤꯒꯤ ꯃꯤꯃꯤꯀ꯭ꯔꯤꯁꯤ ꯈꯛꯇꯅꯤ ꯑꯩꯅ ꯍꯩꯔꯛꯄꯁꯦ ꯖꯒꯣꯏ ꯑꯔꯥꯟꯕ ꯁꯥꯔꯝꯕꯗꯨꯒ ꯑꯗꯨꯅ ꯖꯒꯣꯏ ꯑꯔꯥꯟꯕ ꯁꯥꯔꯨꯕꯩ ꯀꯥꯟꯅꯕꯗꯨꯁꯨ ꯁꯤꯅꯦꯃꯥꯗꯗꯤ ꯖꯒꯣꯏ ꯀꯩꯀꯥ ꯁꯥꯕꯒꯤ ꯈꯣꯠꯄꯒꯤ ꯑꯗꯨꯒ ꯍꯦꯔꯣꯏꯟꯁꯤꯡꯒꯁꯨ ꯄꯥꯔꯒ ꯏꯁꯩ ꯀꯩꯀꯥꯗꯁꯨ ꯖꯒꯣꯏ ꯁꯥꯕ ꯈꯣꯠꯄ ꯑꯗꯨꯒꯤ ꯉꯝꯕꯗꯨꯒꯤ ꯀꯥꯟꯅꯕꯗꯤ ꯂꯩ ꯑꯗꯨꯒ ꯑꯩꯒꯤ ꯃꯔꯨꯞ ꯔꯪꯒꯤꯂꯥꯜꯁꯤ 1988 ꯑꯗꯥꯏꯗꯒꯤ ꯊꯦꯡꯅꯕꯅꯤ ꯏꯕꯥꯅꯤꯁꯦ ꯑꯗꯨꯅ ꯃꯉꯣꯟꯗꯅ ꯑꯩꯈꯣꯏ ꯅꯣꯛꯄꯗꯤ ꯍꯧꯗ꯭ꯔꯤꯉꯩꯗꯒꯤ ꯊꯦꯡꯅꯈ꯭ꯔꯦꯕ ꯑꯗꯨꯅ ꯌꯨꯠ ꯐꯣꯛ ꯐꯦꯁꯇꯤꯚꯦꯜꯒꯨꯝꯕ ꯃꯥ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯟꯕꯅꯤꯅ ꯃꯥꯅ ꯅꯝꯕꯣꯜꯒꯤ ꯑꯣꯏꯅ ꯂꯥꯛꯄ ꯑꯩꯅ ꯅꯤꯡꯊꯧꯈꯣꯡꯒꯤ ꯑꯣꯏꯅ ꯂꯥꯛꯄ ꯑꯗꯨꯗ ꯍꯦꯛ ꯏꯕꯥꯅꯤꯁꯦ ꯍꯦꯛ ꯑꯗꯨꯃꯥꯏꯅ ꯊꯦꯡꯅꯕꯅꯤ 88ꯇꯒꯤ ꯏꯕꯥꯅꯤ ꯊꯦꯡꯅꯩ ꯑꯗꯨꯅ ꯃꯥꯅ ꯑꯍꯟ ꯁꯥꯕ ꯁꯤ ꯃꯥꯒꯤ ꯀꯩꯅꯣꯅꯤ ꯃꯥꯏ ꯄꯣꯠꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯣꯃꯣ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯅꯨꯄꯤ ꯃꯥꯟꯕꯤ ꯃꯌꯥꯝꯅ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯈꯣꯟꯖꯦꯜꯁꯤꯒ ꯑꯅꯤꯁꯤ ꯃꯥ ꯇꯧꯔꯒ ꯂꯥꯛꯑꯦ ꯑꯗꯨꯅ ꯑꯩꯅ ꯑꯃꯨꯛ ꯃꯉꯣꯟꯗꯒꯤ ꯑꯃꯨꯛ ꯇꯝꯕꯅꯤ ꯅꯨꯄꯤ ꯃꯥꯟꯕꯤ ꯁꯥꯕꯁꯦ ꯑꯍꯟ ꯁꯥꯕꯁꯤꯁꯨ ꯃꯉꯣꯟꯗꯒꯤ ꯑꯃꯨꯛ ꯇꯝꯕꯅꯤ ꯑꯗꯨꯒ ꯑꯣꯖꯥ ꯔꯣꯍꯤꯅꯤ ꯀꯨꯃꯥꯔꯅ ꯑꯩꯈꯣꯏꯗ ꯆꯥꯟꯁ ꯑꯃ ꯍꯦꯛ ꯄꯤꯕꯤ ꯃꯌꯥꯡ ꯁꯥꯕ ꯃꯨꯁꯂꯤꯝ ꯁꯥꯕ ꯇ꯭ꯔꯥꯏꯕꯦꯜ ꯁꯥꯕ ꯑꯉꯥꯡ ꯁꯥꯕ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤꯡꯁꯤ ꯃꯥꯅ ꯀꯦꯔꯦꯛꯇꯔꯁꯦ ꯑꯁꯤ ꯅꯪ ꯇꯧꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯑꯩꯅ ꯉꯝꯒꯅꯤ ꯍꯥꯏꯕ ꯑꯗꯨ ꯃꯥꯅ ꯍꯩꯕ꯭ꯔꯥ ꯍꯥꯏꯕ ꯍꯩꯇꯦꯅ ꯍꯥꯏꯕ ꯍꯩꯇ꯭ꯔꯥ ꯀꯃꯥꯏꯅ ꯁꯥꯗꯣꯏꯅೋ ꯍꯥꯏꯅ ꯍꯥꯏꯕ ꯑꯩꯅ ꯍꯣꯠꯅꯔꯒ ꯁꯥꯗꯣꯏꯅꯦ ꯍꯥꯏꯕ ꯑꯗꯨ ꯃꯥꯅ ꯑꯗꯨꯒꯤ ꯆꯥꯟꯁ ꯌꯥꯔꯣꯏꯗ ꯑꯗꯨꯗꯤ ꯍꯥꯏꯅ ꯃꯥꯅ ꯄꯤꯗꯕꯁꯨ ꯇꯧꯗꯕ ꯑꯗꯨꯝ ꯄꯤꯕ ꯑꯗꯨꯗ ꯑꯩꯒꯤ ꯍꯣꯠꯅꯕꯒꯤ ꯆꯥꯟꯁꯁꯦ ꯑꯩꯅ ꯀꯪꯂꯥ ꯀꯔꯕꯥꯔꯗ ꯑꯩꯅ ꯃꯌꯥꯡꯒꯤ ꯀꯦꯔꯦꯛꯇꯔ ꯑꯃ ꯁꯥꯈ꯭ꯔꯤꯗꯨꯁꯨ ꯅꯣꯛꯐꯗꯦꯗ ꯑꯣꯖꯥ ꯔꯣꯍꯤꯅꯤꯀꯨꯃꯥꯔꯅ ꯑꯩꯕꯨ ꯃꯌꯥꯡ ꯁꯥꯍꯟꯕꯒꯤ ꯄꯣꯠꯇꯨ ꯃꯣꯏꯅ ꯎꯈꯤꯕꯗꯨꯅ ꯃꯥꯅ ꯁꯥꯔꯒ ꯌꯥꯅꯤ ꯁꯗꯥꯅ ꯁꯥꯅꯤ ꯇꯧꯔꯝꯕꯅꯦ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯑꯗ ꯁꯥꯟꯗꯗ ꯍꯧꯖꯤꯛꯀꯤ ꯀꯦꯔꯦꯛꯇꯔꯗꯨ ꯆꯥꯟꯅꯔꯣꯏ ꯍꯥꯏꯅ ꯑꯩꯉꯣꯟꯗꯅꯦ ꯆꯥꯟꯅꯅꯤ ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯄꯤꯔꯛꯄꯅꯦꯕ ꯑꯗꯨ ꯃꯥꯅ ꯅꯣꯛꯐꯗꯦꯗ ꯎꯈꯤꯕꯗꯒꯤꯅꯤ ꯇ꯭ꯔꯥꯏꯕꯦꯜ ꯁꯥꯏ ꯑꯩꯅ ꯃꯨꯁꯂꯤꯝ ꯁꯥꯏ ꯑꯗꯨꯒ ꯅꯨꯄꯤ ꯃꯥꯟꯕꯤꯁꯤꯡ ꯑꯍꯟ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯑꯗꯨꯃꯥꯏꯅ ꯁꯥꯕ ꯑꯗꯨ ꯅꯤꯡꯁꯤꯡꯕꯤꯕ ꯂꯩꯔꯒꯗꯤ ꯑꯃꯅꯤ ꯅꯨꯄꯤ ꯃꯥꯟꯕꯤꯒꯤꯕꯨ ꯑꯣꯏꯔꯣ ꯃꯌꯥꯡ ꯁꯥꯕꯒꯤꯕꯨ ꯑꯣꯏꯔꯣ ꯃꯨꯁꯂꯤꯝ ꯁꯥꯕꯒꯤ ꯑꯣꯏꯔꯣ ꯈꯔ ꯇꯧꯕꯤꯔꯝꯃꯣ ꯅꯨꯄꯤ ꯃꯥꯟꯕꯤꯒꯤꯗ ꯔꯪꯒꯤꯂꯥꯜꯒ ꯑꯩꯈꯣꯏꯅꯤꯅ ꯇꯧꯕ ꯐꯥꯒꯤꯁꯤꯗ ꯀꯩꯅꯣꯗꯗꯤ ꯅꯣꯛꯐꯗꯦꯗꯗꯤ ꯑꯣꯗꯤꯑꯣ ꯀꯩꯀꯥꯗ ꯅꯨꯄꯤ ꯑꯁꯦꯡꯕꯅ ꯇꯧꯈꯤꯕ ꯀꯩꯅꯣꯅꯤ ꯐꯥꯒꯤꯅꯤ ꯑꯗꯣ ꯑꯣꯖꯥ ꯔꯣꯍꯤꯅꯤꯀꯨꯃꯥꯔꯅ ꯃꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯗꯨꯒꯤꯗꯃꯛ ꯁꯦꯝꯕꯤꯕꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅꯤꯅ ꯑꯃꯨꯛ ꯂꯥꯏꯚ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯏꯁꯩ ꯂꯥꯎꯕ ꯀꯩꯀꯥ ꯆꯠꯄ ꯀꯥꯟꯗ ꯍꯦꯛ ꯑꯩꯈꯣꯏꯅꯤꯅ ꯁꯤꯖꯤꯟꯅꯕ ꯑꯩꯈꯣꯏꯒꯤ ꯁꯣꯝꯒꯤ ꯁꯥꯔꯤꯁꯦ ꯑꯣꯟꯊꯣꯛꯅ ꯉꯧꯈ꯭ꯔꯦꯗ ꯁꯣꯝꯒꯤ ꯁꯥꯔꯤꯁꯤꯕꯨ ꯀꯔꯤ ꯐꯤꯖꯨ ꯍꯤꯗꯥꯛ ꯀꯔꯤ ꯁꯤꯖꯤꯟꯅꯔꯒ ꯀꯔꯝꯍꯥꯏꯅ ꯁꯨꯕꯤꯕꯅꯣ ꯑꯁ ꯍꯥꯏꯗꯣꯛꯀꯗꯕ ꯏꯀꯥꯏꯗ ꯍꯥꯏꯗꯣꯛꯄꯤꯌꯨ ꯀꯩꯗꯧꯔꯒꯦ ꯀꯅꯥꯅ ꯈꯜꯂꯒ ꯍꯥꯏꯗꯣꯛꯄꯤꯌꯨ ꯀꯔꯤ ꯀꯥꯏꯒꯦ ꯈꯣꯠꯀꯦ ꯑꯩꯒꯤ ꯁꯥꯔꯤꯁꯤꯁꯨ ꯌꯥꯝ ꯉꯧꯍꯟꯅꯤꯡꯗꯅ ꯇꯧꯖꯕꯅꯤ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯑꯩꯒꯤ ꯁꯥꯔꯤꯁꯤꯅꯅꯦ ꯃꯌꯥꯝꯗꯒꯤꯅꯦ ꯈꯔ ꯍꯦꯟꯅ ꯉꯧꯔꯤꯁꯤꯗꯤꯅꯦ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯁꯨꯕꯅꯅꯤ ꯕꯤꯖꯨ ꯍꯤꯗꯥꯛꯅ ꯑꯣꯏꯔꯝꯗ꯭ꯔꯕ ꯕꯤꯖꯨ ꯍꯤꯗꯥꯛꯅ ꯑꯣꯏꯔꯝꯗꯕ ꯅꯨꯄꯥꯅ ꯁꯨꯕꯒꯤ ꯑꯣꯏꯔꯝꯕꯗꯣ ꯑꯗꯨꯒꯤ ꯐꯥꯒꯤꯗ ꯑꯩꯈꯣꯏ ꯇꯧꯋꯦ ꯑꯗꯨꯒ ꯑꯍꯟ ꯁꯥꯕꯗ ꯑꯩ ꯃꯔꯨꯞ ꯔꯪꯒꯤꯂꯥꯜꯅ ꯍꯦꯛ ꯃꯥꯅ ꯂꯤꯕꯗꯅ ꯍꯦꯟꯅ ꯐꯖꯩ ꯖꯄꯥꯟ ꯂꯦꯟꯒꯤ ꯋꯥꯔꯤ ꯀꯩꯀꯥ ꯃꯥꯅ ꯂꯤ ꯏꯆꯥ ꯏꯁꯨꯁꯥ ꯖꯄꯥꯟ ꯂꯥꯟꯒꯤ ꯃꯇꯝꯁꯤꯗ ꯌꯥꯝꯅ ꯋꯥꯕꯁꯤ ꯑꯃꯨꯛꯊꯣꯏ ꯄꯔꯂꯣꯏꯗ ꯋꯥꯕꯅꯤꯅꯦ ꯃꯇꯝꯁꯤꯗ ꯌꯥꯛꯀꯤ ꯃꯈꯥ ꯊꯪꯕ ꯏꯪꯈꯣꯜꯗ ꯁꯝꯄꯣꯛ ꯈꯣꯏꯔꯒ ꯂꯩ ꯑꯗꯣ ꯍꯨꯜꯂꯨ ꯀꯨꯊꯔ ꯑꯃ ꯄꯥꯏꯔꯦ ꯕꯨꯗ꯭ꯔꯨ ꯇꯧꯔ ꯄꯥꯏꯔꯦ ꯑꯗꯩꯗꯤ ꯁꯅꯩꯕꯤ ꯋꯥꯕꯨꯡꯁꯤꯗ ꯄꯜꯂꯦꯅꯦ ꯍꯦ ꯀꯩꯅꯣ ꯍꯨꯜꯂꯨ ꯀꯨꯊꯔꯁꯤ ꯃꯈꯣꯜ ꯑꯃ ꯑꯣꯟꯈꯤꯗꯅ ꯌꯥꯝꯅ ꯂꯩꯔ ꯌꯦꯡꯀꯥꯟꯁꯤꯗ ꯍꯨꯜꯂꯨ ꯀꯨꯊꯔꯁꯤ ꯁꯅꯩꯕꯤ ꯋꯥꯕꯨꯡꯁꯤꯗ ꯄꯜꯂꯒ ꯂꯩꯔꯦ ꯁꯤꯗꯤ ꯀꯝꯗꯧꯅꯤꯅ ꯑꯩꯅ ꯄꯥꯏꯔꯝꯕ ꯁꯝꯄꯣꯛ ꯃꯆꯥꯁꯦ ꯄꯥꯏꯔꯒ ꯕꯔ ꯂꯥꯛꯑꯦꯔꯒ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯍꯨꯜꯂꯨ ꯀꯨꯊꯔꯁꯦ ꯑꯩꯅ ꯁꯝꯄꯣꯛ ꯃꯆꯥꯁꯤꯅ ꯏꯟꯈꯠꯄꯁꯤ ꯅꯥꯟꯊꯣꯛꯇꯦ ꯑꯩꯅ ꯃꯇꯝꯗꯨꯗ ꯈꯜꯂꯦ ꯑꯣ
Sanay bi wabung da paladi hulugutan na paladi pa na thok ta boire chai matam du da khange adagi na sanay bi wa khok se pai re ga thoro amung no mi adu so nan thok che adai de amung no amung sampo wa sa jin in tho da tan char ma le da pai khare ya ba ai di palli do amma kha or buni mo di maro lo na da na palli jani da na jiri shanto ga pai re moi na to bo si bungo matam du da hulu ku ta de auto mom tha da ba che jumla tha da de na che kun la ga pa ga tha da bi po la te ba tilam to ga ko la hi thara ta we ya ba ati cha nu pa I ton to ma chumang ma to la sa na ho ba ni adu da nga sai gi I cha nu pa chi gi ma mang si da ma pu long ta ra ja ni da na ma na nga sai tumin pak the da ni yem ja ni o thom bom si tumin na pak thar ga le di pokhai de na cha nu pa da na ma di bol ro bo ning na chang chen na nan gum tau kau gum tau lep jan ni da na dang long pokhai ra but ai la kai do le na kai no pokhai de na bar la kan de cha nu pa do ma che phau thi ba khang de palang ko da ma che la ma ko bila ma to na ma che la ma phi ma che la ma na samanda ya le me da ai na khal le o thom bom ji di angang mang han bang mi dra hai cha ya matam du da khang hawe sine ya na ya palang ni matam da theng na ra po wali bo se ma gi wari ni aro za khoi oza na khoi kabui maron da hai tare ne hausi law bugi so khoi haipeta je ki ningjing biri bo za du maron je madugi wari du da nungai ba malai ai si ngasi fa bugi manung da lupa terapi ba ticket amaka ga hausi se aina su yau de ba okay hausi se ngasi bo so yau dri juar sanaba satrang sanaba sising fatte ha bi na te satrang sanaba mi je satrang dia pha bani khoi international he thabam sa sen hai kan ko o sa sen de sanong thado ga sataba o se andum sana lai ba gan lai ba adu da ge in pai da hai tare ma phai di khangi kok sanai adu ga apha ba kenan adu ga juar sanaba ju thabam sa se chatti adu ga haushi gi genu ju nisham ni adu na ai je sugum genu sing je pai rak ta hai tare adu da sumna sum phagim khak shemu bani ba adu da ge haushi lau bi je hai ba haushi lau bi sa de na na tawe jigi fagi haushi gi kenu se maitei sing si haushi lau yam pa mi lai puja matam sida koi haushi lau ge hadano puja to wai wani phau ba haini koi maitei na haushi lau si aino ji lokhat chari ba maru si kana matan khang manati aino ji lokhat chari maru si only single number 2 smaina ga lau hai ba haushi si muslim gi chinau sin lau ta de to karam na lau ma de okay ayano ji lokhat chari maru si kana tra khang manate alamat tra khang mi kari ayano ji lokhat chari maru si kana tra khang manate alamat tra khang mi kari pakra bi pam na nganu mi roi dai tu gi maning de erumam su lai 2020 ye sai nganu si tu gi type ta lai na na semjam aduga kabui gi keno se elde da kabui macha yaw bosing da khara hangi adagi khoi tai ngam gitar khongba ngon da gisho ain khara lawe man torga semani hari bausi si kabui gi chinau sina lauram tar di to kram na lauram da ataw aroil tha ba mai ka tu hai 6666 ataw aroil tha ba mai ka tu hai 6666 any complaint any complain nai thai tho gwang lao tho complain nai thai tho gwang lao tho complain le rabadi lengsin biro meitei masa su yaw ram ba yai meitei masa gi su lau bi ge truk humfu truk okay yaw noi je ado za Ozan sudah piba Ozarang Gilal ga Oza Joseph kase 1988 ada di thang na bire hare ado koi nokpo de tasung pulle ado Ozaga Ozarang Gilal gi haitare ne set se koi na ayam matam da supuna siam thengna je haitare pulap lap tongmina ba ro yam su sana ba haitare ado Ozani je pun ghar ga di pura mai so hobo sa mana re phagi gi mai jau haitare yam sana ba to se sana ri se phagi khatagi sana bara live to su Ozarang Gilal gi kena coordination haigadra masi komai to biusa Ibani si chana si mafam yam leire koi gi gari ama da paliba mamangi traka si koi matai manau ni hai amana oi duna nupi ye tuna nupa aduna kangkhong
yet oi bike or su kangkong mamang maning adugi mawni aduga khoini si sum chamna sum hamba HH da maham langba pung 13 tasilakpa aduda theng tumnarasi haiba aduda sum langma prefer adu langnarasi ana mana tumi phamung sida inka khalaga aduga ibani si larik haiba thiba agi keno si hawi aduga nongalaga eju live program pibadagi maina ibani paraga hawi adudagi sum nokfade yawmina ropa ke do kan da sum program to kan ibani si hek manaba si dom yawropa aina furi angoba lilaga lakpa masu furi angoba lilaga he lakpa aina khongra amu beselaga lakpa adu masu khongra amu besela he lakpa adagi aina idau sibagi lu kokthoga he lakpa adu mana mabok sibagi lu ko ga lakpa don 2000 da adu don 2000 gi program sida ikoini si lu ko lakpa si thawena program dugi damuk lu ko ga lakhiba mangi ismaina iban si hek chanaba to bisi de thiba hore thiba ro kan sida moi mama si maming tombi koromba khoi mai maming su tombi koromba de moi mama si atombi oiba khoi ma si su atombi oiba de mama na ma si piba si mathan pokpa ai su piba ithan pokpa de mai blood group si A positive oiba ai su A positive oiba asmaina khoi ni si degi aina via da court of busi kano si political science ta tawi adu masu political science ta tawa galeramba smaine khoi ni si chap manana tawi huji mak si phawda firon si kari se ge kaina sum ibani kem haina dabida ado mana furit angoba lillaga lakpase ai so lillaga angoba lil chalera ado huji se kaiguma tamdana makha se aina makha gi khongrau gi kari gi machu se sina magi furit ki machu oiba okay ado magi furit ki machu sina ai gi khongrau gi machu adumaina chana bakhare dum yauri ba dum chap mana ba dress ta natraga adumaina mathak natraga maka asi je khitanga san khenaraga chatpa adagi mathak ani si chap mana ba aduga makha gi khongrau ani si machu khenaba adumaina so ado ko yam lu natina ba mi sing se ngak to ro su dum marakta kai sauna ba hagadra nungai na da busum yawi hai oja ranglanga din sauna gi baga yam yawi matai manau khanna ba dawna khani se dom khane kauna roi ga khan baga su yawu da adu gumbo phau makti sukin tinaro hai adu gi chang adu yawdi adu thidi ngang nei ibani dum khane adu nungalaga nu kautong no bi ai ngang nawanda yam smain hai rai shoi re ga na dum hai ba mana so mana ai shoi re ga dum tawraga ngasi phau ba maina chali aduga yamna nokningba khudakta fagi shemba fagi ma ibani nga si phawdu isai lawba khopa matan da sum sinari noma singjamai sida isai matawi aduda kalakar si yamal adi ai amuk thokpa ma amuk thokpa akhoini pulap thokpa aduga fagi ma pisama piba aduga kalakar ma kauba nuaina taw kan sida noma aina ma kajarani aina phamaga laiba so aida topa gawarishan mana suma ai kajarani na mana sulai adu rosibina zina isai sauraga loiraga stage tagi kumakpa adaida kalakar amana isai sakpagi smai microphone hek thangdar budu khotu man shina budu man lahobudu aphaba anchor niena akhoina law aduna huziki numitu de kalakar isai sapalorga kum eba asa ina chen mane ai chen magan da masu chelak pai ta okay ada ena microphone se salon khulaga wangang ge he ta ya ka ka mana microphone khulapa ada da ena thoire dana hai ba ena ada da gi chamanan thungi du di ja mana de microphone khun de ena hali du di adu ena sum ngang na bagan de gari ne yang na cheli si kari gino hai ba phagi si tore gari yang cheli nang khang dro gari ne yang na cheli si di driver du na accelerator do top gear se palaga accelerator do kan ne pa adu kan che natte cinema na natta di kari mamang saka se sisin chain gi bis da manin chaka se ta na ra pa da gi yang mane ni sai ibani di motorcycle gi gari ta adu gi gano do khara lei gi bodo manin chaka gu mani ko pa gi khanna ba sum wakhan da mai lei gi bodo mamang chaka sin ching manin chaka hin ta na ra yang ni adu di pare adu di moi ni si phangna bras ni ta na phangna bra pak pak phangna de phangna pham jaga lei kadai da workshop ta
ꯑꯣ ꯑꯗꯨꯗꯤ ꯃꯣꯏꯅꯤ ꯐꯪꯅꯐꯝ ꯖꯒꯥ ꯑꯣꯏꯇꯥꯔꯦ ꯃꯔꯣꯟ ꯂꯣꯛ ꯈꯟꯅꯔ ꯂꯩꯕꯗꯣ ꯃꯥꯅꯦ ꯑꯗꯨ ꯐꯪꯅꯕꯅꯤ ꯑꯗꯨꯃꯥꯏꯅ ꯈꯨꯗꯛꯇ ꯊꯣꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤ ꯑꯩꯈꯣꯏꯅ ꯄ꯭ꯂꯥꯟ ꯇꯧꯔꯨꯕ ꯅꯠꯇꯕ ꯑꯣꯖꯥꯒ ꯀꯩꯅꯣꯒ ꯑꯣꯖꯥ ꯔꯪꯒꯤꯂꯥꯟꯒ ꯄꯥꯎ ꯐꯥꯎꯅꯕꯒꯤ ꯆꯥꯡꯁꯦ ꯑꯗꯣ ꯑꯣꯖꯥꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯅꯣꯛꯄꯗꯦꯗꯒꯤ ꯍꯧꯔꯦ ꯑꯗꯒꯤ ꯐꯤꯂꯝꯁꯨ ꯌꯥꯎꯔꯦ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯏꯁꯩꯒꯨꯝꯕ ꯀꯣꯟꯁꯔꯠ ꯇꯧꯕꯗꯁꯨ ꯑꯣꯖꯥ ꯍꯣꯏ ꯑꯗꯨꯝ ꯂꯥꯎꯕꯤꯔꯤ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣꯗꯁꯨ ꯑꯣꯖꯥ ꯊꯦꯡꯅꯖꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯁꯨꯃꯥꯡ ꯂꯤꯂꯥꯗꯁꯨ ꯑꯣꯖꯥꯕꯨ ꯌꯥꯝ ꯇꯣꯏꯅ ꯎꯖꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯁꯨꯃꯥꯡ ꯂꯤꯂꯥꯗ ꯂꯥꯛꯄꯒꯤ ꯖꯔꯅꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯤꯅꯣ ꯑꯣꯖꯥ ꯁꯨꯃꯥꯡ ꯂꯤꯂꯥꯗ ꯂꯥꯛꯄꯁꯤ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯂꯤꯂꯥ ꯌꯥꯎꯅꯅꯕ ꯇꯛꯄ ꯂꯥꯛꯄꯁꯦ ꯑꯩ ꯈꯔ ꯀꯣꯏꯆꯦꯟ ꯆꯦꯜꯂ ꯂꯣꯠꯂꯦ ꯑꯗꯨꯒꯤ ꯂꯣꯠꯄꯗꯒꯤ ꯃꯣꯏꯁꯦ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯂꯥꯛꯑꯦ ꯑꯩ ꯌꯨꯝꯗ ꯑꯗꯨꯗ ꯑꯩꯅ ꯅꯣꯡꯃꯗꯤ ꯑꯩ ꯁꯦꯕꯥ ꯑꯇꯩ ꯑꯇꯩꯗꯤ ꯌꯥꯝ ꯇꯧꯔꯦ ꯑꯗꯨ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯚꯥꯕꯣꯛꯀꯤ ꯁꯦꯕꯥꯗꯤ ꯇꯧꯗ꯭ꯔꯤ ꯑꯩꯒꯤ ꯍꯌꯦꯡ ꯍꯤꯁꯇ꯭ꯔꯤꯗ ꯑꯩ ꯁꯤ ꯇꯧꯔꯦ ꯁꯤ ꯇꯧꯔꯦ ꯁꯤꯅꯦꯃꯥ ꯌꯥꯎꯔꯦ ꯔꯦꯗꯤꯑꯣꯒꯤ ꯑꯦꯄ꯭ꯔꯨꯞ ꯑꯥꯔꯇꯤꯁꯅꯤ ꯑꯗꯒꯤ ꯑꯩ ꯇꯤꯚꯤꯗ ꯊꯣꯛꯑꯦ ꯗꯨꯔꯗꯔꯁꯟꯗ ꯑꯥꯏ ꯑꯦꯁ ꯇꯤꯚꯤꯗ ꯏꯝꯄꯦꯛꯇ ꯁꯨꯃꯥꯏꯅ ꯑꯩ ꯇꯧꯔꯦ ꯍꯥꯏꯅ ꯍꯥꯏꯔꯅꯤ ꯑꯗꯨꯒ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤꯗꯤ ꯑꯗꯨꯗꯤ ꯑꯩ ꯀꯩꯅꯣ ꯂꯩꯔꯔꯣꯏ ꯍꯥꯏꯅ ꯁꯨꯃꯥꯡ ꯂꯤꯂꯥꯁꯤꯁꯨ ꯌꯥꯎꯕ ꯆꯨꯝꯒꯅꯤ ꯑꯗꯨꯒ ꯍꯩꯅꯒꯗ꯭ꯔꯥ ꯍꯩꯅꯔꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯍꯥꯏꯅ ꯆꯍꯤ ꯑꯃ ꯌꯥꯎꯒꯦ ꯑꯗꯨꯒ ꯃꯣꯏꯅ ꯆꯍꯤ 3 ꯌꯥꯎꯕꯤꯌꯨ ꯍꯥꯏꯕ ꯑꯗꯨ ꯐꯔꯦ ꯑꯗꯨꯗꯤ ꯅꯣꯏꯒꯤꯗꯨ ꯆꯍꯤ ꯑꯃ ꯀꯛꯊꯠꯂꯣ ꯑꯩꯁꯨ ꯑꯃ ꯍꯥꯞꯀꯠꯂꯛꯀꯦ ꯑꯗꯣ ꯑꯩ 2 ꯌꯥꯎꯒꯦ 2 ꯌꯥꯎꯏ ꯑꯗꯨꯒꯤ 2ꯗꯨ ꯌꯥꯎꯔꯝꯃꯒ ꯑꯩ ꯑꯃꯨꯛ ꯍꯜꯂꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤ 2004ꯒꯤ ꯁꯤꯗ ꯏꯃꯥꯁꯤ ꯀꯦꯟꯁꯔ ꯇꯧꯔꯦ 2006ꯇꯒꯤ ꯑꯩ ꯑꯃꯨꯛ ꯂꯤꯂꯥ ꯌꯥꯎꯏ ꯑꯣꯀꯦ ꯃꯇꯨꯡꯗ ꯁꯤꯅꯦꯃꯥꯁꯨ ꯆꯠꯂꯤ ꯁꯨꯇꯤꯡ ꯆꯠꯂꯤ ꯂꯤꯂꯥ ꯆꯠꯂꯤ ꯑꯗꯨꯒ ꯑꯗꯨꯗꯒꯤ LDꯒꯤ ꯄꯩꯁꯥ ꯈꯤꯇꯪꯗꯨꯒ ꯄꯨꯟꯁꯤꯜꯂꯒ ꯑꯗꯨꯃꯥꯏꯅ ꯏꯃꯥ ꯂꯥꯏꯌꯦꯡꯕꯒꯤ ꯀꯩꯅꯣꯗ ꯑꯩ ꯆꯪꯉꯤ ꯑꯗꯨꯒꯤ ꯏꯃꯥ ꯂꯩꯈꯤꯗ꯭ꯔ ꯃꯇꯨꯡꯗ ꯌꯨꯝꯒꯤ ꯀꯔꯤꯒꯤ ꯃꯤ ꯂꯩꯇꯕ ꯑꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡꯁꯦ ꯂꯥꯛꯄꯗꯒꯤ ꯑꯉꯥꯡꯁꯤꯡ ꯏꯆꯥꯁꯤꯡꯅ ꯂꯤꯂꯥ ꯌꯥꯎꯕꯤꯔꯝꯗ꯭ꯔꯗꯤ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯄꯣꯛꯊꯣꯛꯑꯒ ꯍꯥꯏꯗꯤ ꯍꯥꯏꯔꯛꯑꯣꯏ ꯑꯩꯈꯣꯏ ꯄꯣꯛꯊꯣꯛꯑ ꯁꯦꯝꯕꯤꯗ꯭ꯔꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯛꯑꯅꯤꯅ ꯑꯩꯁꯦ ꯑꯃꯨꯛ ꯏꯃꯥꯒꯤ ꯐꯤꯔꯣꯏ ꯂꯣꯏꯕ ꯁꯤꯗ ꯑꯩ ꯏꯃꯥꯁꯦ 2009ꯗ ꯂꯩꯇꯦ ꯑꯗꯣ 2010 ꯐꯥꯎꯕꯁꯦ ꯑꯩ ꯌꯥꯎꯔꯝꯃꯦ ꯑꯗꯣ 10ꯒꯤ ꯁꯤꯖꯟꯁꯤ ꯑꯦꯄ꯭ꯔꯤल ꯊꯥ ꯃꯦ ꯑꯁꯤꯒꯤ ꯑꯁ꯭ꯋꯥꯏ ꯌꯧꯔꯛꯄ ꯀꯥꯟꯗ ꯆꯍꯤ ꯑꯃꯒꯤ ꯁꯤꯖꯟꯁꯤ ꯂꯣꯏꯔꯦ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯑꯗꯨꯗ ꯑꯩ ꯃꯦꯒꯤꯗꯨꯗ ꯊꯣꯛꯑꯒ ꯂꯩꯕꯅꯦ ꯑꯗꯨꯅ ꯍꯟꯗꯛ ꯆꯍꯤꯁꯤꯗ ꯑꯃꯨꯛ ꯁꯨꯃꯥꯡ ꯂꯤꯂꯥꯁꯤ ꯑꯩꯅ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯍꯩꯅꯗꯕ ꯀꯩꯀꯥ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯁꯤꯡꯗꯨ ꯇꯣꯛꯑꯒ ꯂꯩꯀꯥꯟꯗ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯚꯥꯕꯣꯛꯅ ꯁꯣꯟꯕꯒ ꯁꯤꯅꯦꯃꯥꯒꯤ ꯚꯥꯕꯣꯛꯅ ꯁꯣꯟꯕꯒ ꯁꯨꯃꯥꯡ ꯂꯤꯂꯥ ꯇꯧꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯑꯩꯕꯨ ꯁꯣꯟꯕꯤꯕꯒ ꯁꯤꯅꯦꯃꯥ ꯇꯧꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯁꯣꯟꯕꯤꯕꯒ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯁꯣꯟꯕꯤꯕ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯚꯥꯕꯣꯛꯅ ꯁꯣꯟꯕ ꯁꯤꯒꯤ ꯀꯩꯅꯣꯁꯤꯅ ꯍꯦꯟꯅ ꯁꯤꯅꯦꯃꯥꯒꯤꯁꯤ ꯁꯣꯟꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯁꯣꯜꯂꯤ ꯑꯗꯨꯕꯨ ꯃꯁꯤꯡ ꯍꯦꯟꯅ ꯍꯛꯊꯦꯡꯅꯅ ꯋꯥꯛ ꯇꯧꯕ ꯑꯗꯒꯤ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯈꯔ ꯂꯩ ꯁꯤꯅꯦꯃꯥꯒꯤꯗꯤ ꯋꯥꯟꯁ ꯁꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯁꯨꯃꯥꯡ ꯂꯤꯂꯥꯗꯗꯤ ꯇ꯭ꯔꯦꯟ ꯇꯧꯕꯁꯦ ꯀꯃꯦꯗꯤꯌꯟꯁꯤꯡꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯂꯤꯂꯥ ꯇꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯚꯥꯕꯣꯛꯀ ꯄꯨꯟꯅ ꯇꯝꯃꯤꯟꯅꯩ ꯑꯇꯩ ꯑꯥꯔꯇꯤꯁꯁꯤꯡꯅ ꯁꯨꯃꯥꯡ ꯂꯤꯂꯥꯁꯤ ꯐꯖꯅ ꯇꯝꯃꯒ ꯊꯣꯛꯑꯦ ꯑꯗꯨꯒ ꯀꯃꯦꯗꯤꯌꯟꯁꯤꯡꯗꯤ ꯑꯣꯟꯂꯤ ꯂꯦꯞꯐꯝ ꯆꯥꯐꯝ ꯆꯤꯟꯐꯥ ꯄꯨꯕ ꯑꯗꯨ ꯈꯛꯇꯅꯤ ꯑꯗꯨꯒ ꯂꯤꯂꯥ ꯇꯝꯕꯗꯤ ꯚꯥꯕꯣꯛꯀ ꯎꯠꯂꯕ ꯃꯇꯨꯡꯗ ꯚꯥꯕꯣꯛꯀ ꯂꯣꯏꯅꯅ ꯇꯝꯃꯤꯟꯅꯕꯅꯤ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕ ꯂꯩꯕꯗꯨꯅ ꯗꯥꯏꯔꯦꯛ ꯈꯨꯗꯛꯇ ꯑꯩꯈꯣꯏ ꯐꯤꯗꯕꯦꯛ ꯐꯪꯕ ꯃꯌꯥꯝꯁꯤꯗꯒꯤ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯕ ꯌꯥꯕꯁꯦ ꯑꯗꯨꯅ ꯑꯩꯅ ꯄꯥꯝꯃꯤꯕꯗꯨ ꯃꯄꯥꯟꯗ ꯂꯩꯔꯒ ꯑꯩꯅ ꯇꯧꯕꯗꯒꯤꯗꯤ ꯃꯅꯨꯡꯗ ꯂꯩꯔꯀꯥꯟꯗ ꯆꯨꯝꯊꯣꯛꯃꯤꯟꯅꯕ ꯑꯐꯕ ꯄꯨꯔꯛꯅꯤꯡꯕꯒꯤ ꯑꯣꯏꯔꯣ ꯑꯦꯅꯤ ꯇꯧꯅꯤꯡꯉꯤꯕꯁꯤꯡꯁꯤ ꯃꯅꯨꯡꯗ ꯆꯪꯉꯛꯑꯒ ꯇꯧꯕꯅ ꯆꯨꯝꯒꯅꯤ ꯑꯗꯨꯒ ꯆꯍꯤ 52-53 ꯐꯥꯎ ꯃꯉꯥꯏ ꯑꯗꯨꯗꯩ ꯍꯦꯟꯅ ꯀꯩꯁꯨ ꯄꯥꯡꯒꯟ ꯊꯣꯛꯅ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯚꯥꯕꯣꯛꯀꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯃꯣꯏ ꯈꯜꯂꯒ ꯍꯟꯗꯛꯁꯤ ꯆꯪꯉꯛꯑꯒ ꯃꯃꯤ ꯍꯥꯏꯅ ꯊꯣꯜꯂꯦ ꯑꯅꯧꯕ ꯂꯤꯂꯥ ꯑꯗꯨꯒ ꯁꯤ ꯀꯣꯅꯨꯡꯃꯥꯡꯁꯤꯗ ꯑꯩꯈꯣꯏ ꯑꯣꯐꯤꯁ ꯂꯩꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤ ꯁꯥꯔꯤꯉꯩ ꯂꯣꯏꯕ ꯅꯥꯏꯔꯣꯏ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯝꯅ ꯈꯪꯖꯅꯤꯡꯕ ꯀꯣꯏꯁꯟ ꯑꯃꯈꯛ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯣꯖꯥꯗ ꯍꯪꯖꯒꯦ ꯑꯣꯖꯥꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯄꯔꯁꯣꯅꯦल ꯐꯦꯃꯤꯂꯤ ꯂꯥꯏꯐꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯕꯤꯔꯤ ꯑꯣꯖꯥꯅ ꯍꯥꯟꯅ ꯃꯃꯥꯡ ꯑꯍꯥꯟꯕ ꯋꯥꯔꯤ ꯂꯤꯕ ꯃꯇꯝꯗ ꯍꯥꯏꯕꯤꯈꯤꯕ ꯑꯣꯖꯥꯅ ꯀꯦꯟꯈꯤꯕ ꯅꯨꯄꯤ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯦ ꯃꯥꯗꯤ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯇꯥꯔꯦ BAꯒ ꯂꯣꯏꯔ ꯃꯇꯨꯡꯗ ꯃꯥꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯃꯥꯒ ꯑꯩꯒꯗꯤ ꯍꯧꯖꯤꯛꯀꯤꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯅ ꯁꯝꯅꯗꯦ ꯊꯦꯡꯅꯩ ꯑꯗꯨꯕꯨ ꯏꯕꯥꯅꯤ ꯄꯨꯟꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯂꯧꯔꯤꯕ ꯑꯩꯒꯤ ꯅꯨꯄꯤꯁꯤ 1992ꯗꯒꯤ ꯏꯕꯥꯅꯤ ꯈꯪꯅꯕꯅꯤ ꯑꯗꯨꯒ 2003ꯗ 이반이 윤발에 이반이는 윤반 마tam시 제히 따라고 없도이 앙앙 아마가 보디 앙앙 제히 트라움도 슈가도잖아 아이 제히 군트라가 머리 장악받아야 윤발에 아도가 이자 누파 아마
2004 5 ꯑꯗꯨꯗ ꯏꯆꯥ ꯅꯨꯄꯥ ꯑꯃ ꯄꯣꯛꯑꯦ ꯑꯗꯨꯒ ꯏꯆꯥ ꯅꯨꯄꯤ ꯑꯃ ꯂꯩꯔꯦ ꯏꯆꯥ ꯅꯨꯄꯤꯗꯨꯅ ꯖꯤꯌꯥ ꯀꯧꯋꯦ ꯑꯗꯨꯒ ꯏꯆꯥ ꯅꯨꯄꯥꯗꯨꯅ ꯖꯣꯕ ꯀꯧꯋꯦ JOB ꯑꯗꯨ ꯃꯥꯁꯤ ꯏꯆꯥ ꯅꯨꯄꯥꯗꯣ ꯍꯧꯖꯤꯛ ꯃꯥꯁꯦ ꯍꯟꯗꯛꯀꯤ ꯁꯤꯗ ꯁꯥꯏꯅꯤꯛ ꯁ꯭ꯀꯨꯜꯗ ꯈꯜꯂꯤ ꯃꯥꯅ ꯁꯥꯏꯅꯤꯛ ꯁ꯭ꯀꯨꯜꯗ ꯂꯩ ꯑꯗꯨꯒ ꯏꯆꯥ ꯅꯨꯄꯤꯗꯨꯅ ꯃꯣꯏꯔꯥꯡ LCMꯗꯨꯗ ꯀ꯭ꯂꯥꯁ 4 ꯀꯥꯔꯤ ꯑꯣꯀꯦ ꯑꯗꯨꯝ ꯄꯤꯛꯏ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯀꯟꯅ ꯆꯥꯎꯕ ꯅꯠꯇ꯭ꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤ ꯑꯩꯅ ꯂꯤꯂꯥ ꯑꯃꯨꯛ ꯌꯥꯎꯗꯣꯏꯁꯦ ꯑꯩ ꯑꯞ ꯗꯥꯎꯟ ꯆꯠꯇꯣꯏꯅꯤ ꯅꯠꯇ꯭ꯔꯗꯤ ꯏꯆꯥ ꯅꯨꯄꯤꯗꯨꯒ ꯃꯃꯥꯈꯛ ꯑꯩꯒꯤ ꯐꯦꯃꯤꯂꯤꯗ ꯑꯇꯣꯞꯄ ꯑꯍꯜ ꯂꯃꯟ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯑꯩꯅ ꯑꯍꯟ ꯇꯥꯔꯒ ꯂꯩꯔꯦ ꯏꯆꯦ ꯑꯅꯤꯁꯨ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯃꯣꯏꯅ ꯑꯩꯉꯣꯟꯗꯒꯤ ꯌꯥꯝ ꯍꯥꯜꯂꯦ ꯌꯨꯝ ꯄꯥꯟꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯑꯣꯖꯥꯒ ꯋꯥꯔꯤ ꯁꯥꯟꯅꯖꯕ ꯑꯣꯖꯥꯅ ꯑꯣꯖꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯤꯂꯥꯗ ꯁꯤꯅꯦꯃꯥꯗ ꯅꯣꯛꯄꯗꯤꯗ ꯎꯔꯤꯕ ꯃꯌꯥꯝꯁꯦ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯄꯔꯁꯣꯅꯦꯜ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯉꯁꯤ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤ ꯃꯅꯨꯡ ꯍꯨꯠꯅ ꯁꯦꯇꯔꯗꯦ ꯅꯥꯏꯠ ꯁꯣꯗ ꯊꯝꯕꯤꯔꯝꯒꯤꯗꯃꯛꯇ ꯑꯣꯖꯥꯕꯨ ꯑꯃꯨꯛꯀ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯣ ꯑꯣꯖꯥꯅ ꯆꯠꯇ꯭ꯔꯤꯉꯩꯁꯤꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯣꯖꯥꯗ गिफ्ट हैम्पर अमा है तारे कोई लिखला की साइट की गिफ्ट हैम्पर हम खबर जागी तम तक थरंग तक जब नहीं तंग लक्षण दियो जा थैंक यू याम हजरे जादो मातुंग दसो कोई तंजा लौजगे ओजाबो अमुहना कोई मनुना द लागा ओजागा वारी छान बगी तंजा लौजगे ngasi गोइनदी ओजाबो अमुकना था चोपन दोक्चरी ऑन दैट नोट ngasi गोइनदी मनुना सैटरडे नाइट शो की तरफ से मतंग छादर सिंजरगे ngasi की तरफ से क्रम तो बिबगे कोई लखन बिर कोई आगने कोई मेल आईडी impactvnews@gmail.com नत्र कोई फेसबुक पेज www.facebook.com/impactvmanipur दा जॉइन तो बिरगा कमेंट अमदी फीडबैक था बिर कोई आगने Well, ladies and gentlemen, thank you so much for joining us from the other side of the screen. Until next time, this is Nongthombam signing off. Kurumjari.